ꯂꯥꯏꯔꯕ ꯑꯇꯣꯟꯕ ꯏꯃꯨꯡꯗ ꯄꯣꯛꯂꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯑꯇꯣꯟꯕ ꯑꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯑꯗꯨꯕꯨ ꯂꯥꯜꯂꯤ ꯈꯪꯅ ꯈꯪꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯑꯇꯣꯟꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ ꯂꯥꯏꯔꯕ ꯑꯇꯣꯟꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯃꯥꯖꯇ ꯏज्ꯖꯠ ꯂꯩꯅ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯗꯨꯅ ꯄꯩꯁꯥ ꯇꯥꯟꯒꯗ꯭ꯔꯥ ꯂꯦꯡꯁꯤꯟꯕꯤꯔꯤꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯃꯨꯡ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤ ꯃꯃꯤꯡꯗꯤ ꯗ ꯋꯥꯏꯠ ꯇꯥꯏꯒꯔ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤ 2007ꯅꯤ ꯁꯤꯟ ꯑꯁꯤꯗ ꯑꯁꯣꯛꯀꯤ ꯅꯨꯄꯤ ꯄꯤꯡꯀꯤꯅ ꯗꯦꯜꯂꯤꯒꯤ ꯑꯆꯧꯕ ꯑꯍꯥꯡꯕ ꯁꯣꯔꯣꯛ ꯑꯗꯨꯗ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯤ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇꯅ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕ ꯕꯜꯔꯥꯝꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯐꯝꯂꯤ ꯃꯆꯤꯟꯗꯅ ꯃꯦꯗꯥꯝ ꯒꯥꯔꯤ ꯇꯞꯅ ꯊꯧꯕꯤꯌꯨ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯄꯤꯡꯀꯤꯗꯤ ꯇꯥꯈꯤꯗꯦ ꯅꯨꯄꯥꯅ ꯑꯗꯨ ꯀꯤꯒꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯣꯏꯅ ꯂꯛꯅꯕꯤꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯎꯔꯝꯃꯤ ꯄꯤꯡꯀꯤ ꯑꯃꯗꯤ ꯑꯁꯣꯛꯇꯤ ꯌꯨꯒꯤ ꯅꯤꯁꯥꯅ ꯅꯣꯛꯈꯤꯗꯨꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯤ ꯃꯃꯥꯡꯗ ꯂꯥꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯗꯨ ꯎꯔꯝꯗꯦ ꯕꯜꯔꯥꯝꯅ ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯖꯔꯕꯁꯨ ꯃꯇꯝ ꯆꯥꯅ ꯒꯥꯔꯤ ꯈꯥꯝꯕꯗꯤ ꯉꯝꯍꯧꯗ꯭ꯔꯦ ꯃꯃꯥꯡꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯄꯤꯡꯀꯤ ꯒꯥꯔꯤꯅ ꯊꯣꯝꯗꯠꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ 2010ꯅꯤ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯃꯐꯝ ꯑꯃꯗ ꯕꯜꯔꯥꯝ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯅꯥꯟꯅ ꯑꯣꯐꯤꯁ ꯑꯃꯗ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯑꯣꯐꯤꯁꯇ ꯊꯦꯠꯂꯤꯕ ꯇꯤꯚꯤꯗꯨꯗ ꯂꯥꯛꯂꯤꯕ ꯄꯥꯎ ꯇꯥꯔꯤ ꯇꯤꯚꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯟꯗꯤꯌꯥꯗ ꯂꯥꯛꯀꯗꯧꯔꯤ ꯃꯥꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯖꯔꯤꯕ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯒꯅꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕꯗꯅ ꯕꯜꯔꯥꯝ ꯃꯔꯧ ꯂꯩꯅ ꯅꯣꯛꯇꯨꯅ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯇ ꯏꯃꯦꯜ ꯑꯃ ꯏꯔꯤ ꯏꯃꯦꯜ ꯑꯁꯤꯗ ꯕꯜꯔꯥꯝꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤꯗꯤ ꯇꯥꯗꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯊꯩ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯕꯥꯔ ꯋꯥꯂꯥꯒꯤ ꯃꯁꯤꯡꯗꯤ ꯋꯥꯠꯇꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃꯅꯤ ꯀꯔꯕꯥꯔ ꯋꯥꯂꯥꯅꯤ ꯕ꯭ꯔꯤꯇꯤꯁꯅ ꯆꯥꯏꯅꯥꯕꯨꯁꯨ ꯂꯣꯏ ꯆꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯕ꯭ꯔꯤꯇꯤꯁꯅ ꯂꯣꯏ ꯆꯜꯍꯟꯕꯗꯤ ꯆꯥꯏꯅꯤꯁꯁꯤꯡꯅ ꯉꯝꯍꯟꯈꯤꯗꯦ ꯃꯁꯤꯒꯤꯗꯃꯛꯇ ꯆꯥꯏꯅꯤꯁꯁꯤꯡꯕꯨ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯂꯤ ꯃꯔꯝꯗꯤ ꯑꯩꯁꯨ ꯃꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯃꯇꯝ ꯑꯃꯗ ꯑꯩꯁꯨ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯍꯥꯏꯕꯗꯨ ꯑꯩꯅ ꯑꯣꯏꯔꯦ ꯃꯤꯌꯥꯝ ꯃꯤꯔꯛ ꯇꯤꯟꯕ ꯃꯤꯀꯣꯛ ꯊꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥꯗ ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯝꯕꯗꯒꯤ ꯃꯄꯨ ꯑꯣꯏꯔꯛꯄꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯅꯉꯣꯟꯗ ꯑꯣꯏꯅ ꯋꯥꯔꯤ ꯂꯤꯒꯦ ꯑꯩꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯊꯣꯛꯂꯤꯕꯅꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯇꯥꯕꯤꯒꯅꯨ ꯏꯟꯗꯤꯌꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨꯅꯤ ꯈꯟꯅ ꯇꯥꯕꯤꯌꯨ ꯕꯜꯔꯥꯝ ꯅꯣꯔꯠ ꯏꯟꯗꯤꯌꯥꯒꯤ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯂꯛꯁꯃꯟꯒꯔ ꯍꯥꯏꯔꯤꯕ ꯑꯗꯨꯗꯒꯤꯅꯤ ꯕꯜꯔꯥꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯈꯣꯏꯒꯤ ꯃꯕꯣꯛ ꯀꯨꯁꯨꯝꯅ ꯆꯂꯥꯏꯔꯤ ꯑꯗꯨꯕꯨ ꯀꯨꯁꯨꯝꯅꯗꯤ ꯏꯃꯨꯡꯒꯤ ꯏꯟꯀꯝ ꯍꯦꯟꯒꯠꯅꯕ ꯍꯥꯏꯗꯅ ꯕꯜꯔꯥꯝꯒꯤ ꯃꯌꯥꯝꯕ ꯀꯤꯁꯟꯕꯨ ꯆꯥ ꯍꯣꯇꯦꯜ ꯑꯃꯗ ꯃꯩꯇꯥꯟ ꯊꯨꯒꯥꯏꯅꯕꯒꯤ ꯊꯕꯛ ꯌꯥꯎꯍꯜꯂꯝꯃꯤ ꯕꯜꯔꯥꯝꯒꯤ ꯃꯄꯥꯗꯤ ꯔꯤꯛꯁꯣ ꯊꯧꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯔꯤꯛꯁꯣ ꯊꯧꯖꯔꯕꯁꯨ ꯐꯪꯉꯛꯄ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛꯇꯤ ꯀꯨꯁꯨꯝꯅ ꯂꯣꯏꯅꯃꯛ ꯄꯥꯏꯁꯤꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯕꯜꯔꯥꯝ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕు ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯏꯟꯁꯄꯦꯛꯇꯔ ꯂꯥꯛꯂꯝꯃꯤ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯃꯠꯇ ꯂꯥꯏꯔꯤꯛ ꯏꯕ ꯄꯥꯕ ꯍꯩꯇꯦ ꯍꯥꯏꯗꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯕꯜꯔꯥꯝ ꯂꯦꯞꯈꯠꯂꯛꯂꯒ ꯕ꯭ꯂꯦꯛꯕꯣꯔꯗꯇ ꯏꯔꯤꯕ ꯏꯪꯂꯤꯁ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯔꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯏꯟꯁꯄꯦꯛꯇꯔꯅ ꯕꯜꯔꯥꯝꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯏꯂꯦꯛꯁꯟꯒꯤ ꯄꯣꯁꯇꯔ ꯑꯃ ꯎꯠꯂꯗꯨꯅ ꯍꯪꯂꯛꯏ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯕꯜꯔꯥꯝꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLAꯅꯤ ꯏꯟꯁꯄꯦꯛꯇꯔꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯖꯪꯒꯜꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯀꯌా ꯑꯃ ꯀꯥꯜꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯇꯥꯡꯅ ꯄꯣꯛꯄ ꯁꯥ ꯑꯃ ꯂꯩ ꯁꯥ ꯑꯗꯨ ꯀꯔꯤꯅꯣ ꯕꯜꯔꯥꯝꯅ ꯈꯨꯝꯂꯛꯏ ꯋꯥꯏꯠ ꯇꯥꯏꯒꯔ ꯑꯉꯧꯕ ꯀꯩꯅꯤ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯄꯦꯜꯂꯕ ꯏꯟꯁꯄꯦꯛꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ MLAꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯉꯥꯡꯁꯤꯡꯗ ꯁ꯭ꯀꯣꯂꯔꯁꯤꯞ ꯄꯤꯔꯒ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯅꯅꯕ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯃꯔꯝꯗꯤ ꯕꯜꯔꯥꯝ ꯅꯪꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯅꯪꯗꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯇꯥꯡꯅ ꯊꯣꯛꯄ ꯋꯥꯏꯠ ꯇꯥꯏꯒꯔꯅꯤ ꯑꯉꯧꯕ ꯀꯩꯒꯨꯝꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯕꯜꯔꯥꯝꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯗꯨ ꯎꯠꯂꯛꯏ ꯐꯃꯨꯡ ꯃꯁꯤꯡ ꯁꯨꯅ ꯂꯩꯇꯕꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯥꯔꯒ ꯄꯪꯇꯨꯝꯅ ꯇꯨꯝꯅꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯇꯨꯝꯅꯈ꯭ꯔꯕꯁꯨ ꯕꯜꯔꯥꯝꯗꯤ ꯊꯥꯎꯃꯩ ꯄꯨꯗꯣꯟ ꯑꯃ ꯃꯨꯁꯤ ꯊꯥꯜꯂꯒ ꯃꯇꯣꯝꯗ ꯇꯨꯃꯤꯟꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯈꯨꯡꯒꯪꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯖꯃꯤꯟꯗꯥꯔ ꯃꯆꯥꯅꯨꯄꯥ ꯃꯨꯀꯦꯁ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯖꯃꯤꯟꯗꯥꯔꯅ ꯂꯥꯛꯂꯤꯕꯁꯤ ꯊꯕꯛ ꯁꯨꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯒꯠꯄ ꯂꯥꯛꯂꯤꯕꯅꯤ ꯖꯃꯤꯟꯗꯥꯔꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯃꯨꯀꯦꯁꯅ ꯍꯦꯟꯅ ꯁꯥꯊꯤ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯃꯨꯀꯦꯁꯄꯨ ꯌꯥꯝꯅ ꯀꯤꯅꯩ ꯑꯀꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯖꯔꯤꯕ ꯈꯨꯠꯁꯨꯃꯟ ꯑꯗꯨꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2 ꯑꯃꯗꯤ ꯖꯃꯤꯟꯗꯥꯔ ꯃꯄꯥ ꯃꯆꯥꯗ ꯄꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕꯜꯔꯥꯝꯒꯤ ꯏꯃꯨꯡꯗꯤ ꯃꯤ ꯌꯥꯝꯕ ꯏꯃꯨꯡꯅꯤꯅ ꯁꯦꯟꯗꯣꯏ ꯄꯤꯅꯅꯕ ꯄꯩꯁꯥ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯃꯨꯀꯦꯁꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯕꯜꯔꯥꯝ ꯃꯄꯥꯒꯤ ꯂꯨꯈꯝꯗꯨ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯕꯜꯔꯥꯝ ꯑꯃꯗꯤ ꯃꯌꯥꯝꯕ ꯀꯤꯁꯟ ꯑꯅꯤꯃꯛꯅ ꯎꯔꯝꯃꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯄꯥꯗ ꯃꯤꯇꯣꯞ ꯑꯃꯅ ꯑꯁꯨꯝꯅ ꯇꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯁꯦ ꯃꯊ꯭ꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯕꯜꯔꯥꯝ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯄꯥ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯌꯥꯝꯕ ꯀꯤꯁꯟ ꯂꯥꯛꯂꯒ ꯕꯜꯔꯥꯝꯕꯨ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅ ꯀꯧꯔꯛꯈꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯕꯜꯔꯥꯝꯅ ꯍꯪꯂꯛꯏ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯀꯗꯥꯏꯗꯅꯣ ꯀꯤꯁꯟꯅ ꯍꯥꯏꯔꯛꯏ ꯖꯃꯤꯟꯗꯥꯔꯒꯤ ꯁꯦꯟꯗꯣꯏ ꯁꯤꯡꯕꯗꯣ ꯕꯕꯥ ꯃꯇꯣꯝꯗꯅ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯏꯕꯣꯛꯅ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯆꯥ ꯍꯣꯇꯦꯜꯗ ꯊꯕꯛ ꯁꯨꯕ ꯌꯥꯎ ꯍꯥꯏꯔꯛꯄꯅꯤ
Balramna Delhi chatuna larik tamgani haiba magi achawa manglan adu mikup asidagi kaikhi magi segariba beg idu yanduna cha hotel thabak sunana changkhi numit asidagi Balram amuk han school uba phangkhidre adubu kusumnadi masunupa thabak sure paisa tale hadun onthokna haraujari matam kharagi matungdana Balramgi mapa TV narakhi adubu Balramgi khungangdi hospital amata leite aduna thangnaba khungangda leiriba hospital aduda mapa macha wana laklami adubu thangnaba khungangda leiriba hospital aduda su chap mane hospital di leire doctor leite aduna Balramgi mapa hospital da layengba phangdana hospital da adum lekhidre matam asidagi hauna angang ojariba Balramna khanki haujiki samaj asida khwaidagi chawba pap ama hairagadi lairaba haibasini lairabadagi hena chawba pap amata leitre mathangi sendana Balramgi mapagi aroiba mathomungam chanabi matung inna mayam punna pangthokminaki chicken center da leiriba yengon da yariba yen singadunadi makhoi marakta leiramba yen lakthoktuna hatokhiba da uri aduba jengon manung da leiriba yen singadunadi nongmatasu nanthokhtuna chenkinaba khonade asam tawna miyuibasu maru oina lairaba migi makhada thabak tawba migi minai oiba singna mapugi thabak thamoi sengna tawri makoina mapugi damakta puriba potchai sing mal chang adugi mamal makoigi chahi ama ani gi toloptagi heli masi khangna khangna mapugi damakta thamoi sengna thabak tawri lairaba haiba yengon asidi nanthoknaba khankide mapuna piba paisa khara lauduna mapugi thaujal ngaiduna lairaba yengon da adum leiri mathangi sinna sidana pakhang macha oraklaba Balram ulakli hauju phawa cha hotel da maitan thugai bai thabak tawri adubu Balram di hotel da cha thapa lakpa singa sanari bu wari singa do yamna kupna tasilami matam punamakta kamdona lairaba yengon asidi nanthokani lairaba kokna da lambi thiri noma jamindar amadi Mukesh khungangda sendoi khonjinba labu matamda ngasidi makoi machanupa atomba Ashok yoraklami Ashok ti America da larik tamluraga matam kharagi oina mafam masida lakibani matam masida jamindar gi imung manungdi makoi khungangalu thadu amaga Dhanbad haiba sahar machadu mayum hongkhre mafam adu koila karbar tawduna chenjau paiba haibadu orabani Balram nadi Ashok uba matamda mana matam kuina dagi ngarak poposak ama fanglabagum Ashok ta asamaga loinana yenglami mayam mathang wari sanarpa matamda Ashokki driver ama thiri haina paw tarakhi Balram mayumda halaklaga kusumda hari lupa chahum khata pibiyu gari thauba tamge jamindar machanupa Ashokki driver oige adubu kusumnadi yade imungda nupi angang thiraga lengdana leyo hairi Balram su hanba leitana khumlai jamindar gi imungda aina driver oirabadi ibo nangche khungang sida paisa khwaidagi paiba mi haibadu oidoini mayam mamangda lemjana lethokpa yani kusum su ngah khantharurba matungda hari nangna thajaba lai makhai palladuna wasau nangna driver oirba matungda talak paisa khudima aingonda amata watana pirakani haina Balram so haraubana hemankhibana karisu khantharuba tawduna wasakli mana talakpa paisa phanglakpa paisa khudima mabok kusumda loinamak pigani hari mathangi sendana Balram maboktagi lupa chahum puraga driving tamnanabagidamagta Dhanbad tamna lakhi Dhanbad haiba shahar si hek yorpaga gari thauba hana tami gari thauba khitang hek hairakpaga Dhanbad ta leiriba jamindar gi mayum thiduna Balram su lakhi jamindar gi gate wang modu leptuna imungda leiriba gari singa du khoidana yenglami tanja sida gate ki security ma thorotlaga hanglai kaidauba lakpano Balram na khumlai imung sida driver award pa leirabadi ai oijage haina lakpani security na su sak takhana khumlai mafam sida driver gi award pa leitre driver ama leire Balram su hande imung na gari ani leiraga driver di ama digi hena ude driver ama soidana walamgani tanja sida jamindar machanupa Ashok kalonina sumang do wari sanaribadu urubada jamindar babu haina kaurami ado khangsinadaba saraduna hairi yum maside akhoi jamindar babu yum orame sahab aichu Lakshman gar haiba mafam ajudagi lakpani mafam masida thabak thirakpani jamindar adusu magi ponafam lamdam Lakshman gar palakpa matamda Balram manungda chang o haina koksilami Balram get hek lanchilakpaga jamindar gi manakta chelaktuna jamindar gi makhong sokna khurumi aduga jamindar mapa machabu nungsiba saraduna hairi sahabna akhoi khung thadoktuna chatkhiba adudagi khunja singdi wana hore sahabna khungangda lengdana leibiramlabadi asumna waroi haina sona hori jamindar su chawthokchana hairi hauju phabu aibu khunja singna nungsibiriba oire ado nangna aigi nakta lakpadi kari pami Balram di mafam asida Ashokki driver thiri khangna lakhibani adubu khangsinadaba saraduna hairi sahabna chanbirabadi aibu su sahabki da driver oina thambiyu sahabki magna trabasu Ashok babu gi driver ohenbiyu jamindar na yamna chingnana hanglai nang changa di chabra Balram na khumlai ai di aduguma kemta chajade Ashok na di Balram da handshake tawge torami adubu jamindar na Ashokki makhut thatlaga hairi ma se driver oiga habani nanga na khutchokna bagi mathau tade mathangi sendana jamindar machanupa ga makhoi ohum punna gari tungli Balram gari thauba hai natragan haite test tawri
ꯖꯃꯤꯟꯗꯥꯔ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯃꯨꯀꯦꯁꯇꯤ ꯕꯜꯔꯥꯝꯒꯤ ꯖꯥꯠ ꯕꯤꯖꯥꯠ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯊꯅ ꯍꯪꯂꯤ ꯃꯃꯤꯠ ꯃꯅꯥ ꯁꯨꯛꯇꯣꯛꯇꯨꯅ ꯕꯜꯔꯥꯝꯗ ꯌꯦꯡꯂꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯕꯜꯔꯥꯝꯕꯨ ꯊꯥꯖꯗꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯎꯔꯤ ꯑꯗꯨꯒ ꯑꯁꯣꯛ ꯈꯛꯇꯅꯤ ꯕꯜꯔꯥꯝꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯤꯕ ꯑꯁꯣꯛꯅꯗꯤ ꯕꯜꯔꯥꯝꯕꯨ ꯍꯌꯦꯡꯗꯒꯤ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯨꯀꯦꯁꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯊꯤꯗꯣꯛꯇ꯭ꯔꯤꯉꯩꯗ ꯏꯃꯨꯡꯗ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗꯅ ꯃꯨꯀꯦꯁꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯇꯣꯂꯣꯞ ꯑꯣꯏꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ 1,500 ꯄꯤꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯥ 6 ꯍꯦꯟꯅ ꯊꯕꯛ ꯇꯧꯕ ꯉꯝꯖꯔꯕꯗꯤ ꯂꯨꯄꯥ 2,200 ꯄꯤꯒꯅꯤ ꯕꯜꯔꯥꯝꯅꯗꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯤ ꯌꯥꯝꯕꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯇꯪꯈꯥꯏ ꯈꯛꯇꯃꯛ ꯄꯤꯕꯤꯌꯨ ꯕꯜꯔꯥꯝꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯄꯨꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯁꯥꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯇꯁꯦꯡꯅꯃꯛꯀꯤ ꯂꯧꯅꯤꯡꯗꯕꯒꯤꯗꯤ ꯅꯠꯇꯦ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯕꯜꯔꯥꯝꯒꯤ ꯇꯦꯁ ꯂꯣꯏꯔꯗꯨꯅ ꯖꯃꯤꯟꯗꯥꯔꯒꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯖꯃꯤꯟꯗꯥꯔꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯕ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯑꯗꯨꯅꯗꯤ ꯕꯜꯔꯥꯝꯅ ꯖꯃꯤꯟꯗꯥꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯎꯠꯂꯤꯕ ꯏꯖꯠ ꯉꯥꯡꯂꯤꯕ ꯐꯖꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯇꯥꯠ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇꯤ ꯈꯪꯅꯩ ꯑꯗꯨꯅ ꯕꯜꯔꯥꯝꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯥꯠ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯒꯦꯠ ꯋꯥꯡꯃꯗ ꯏꯟꯊꯣꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯨꯀꯦꯁꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯀꯣꯜ ꯇꯧꯗꯨꯅ ꯕꯜꯔꯥꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯊꯤꯒꯠꯂꯝꯃꯤ ꯃꯔꯝꯗꯤ ꯕꯜꯔꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯄꯨꯗ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯕꯜꯔꯥꯝꯅ ꯂꯣꯠꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯡꯒꯪꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯖꯃꯤꯟꯗꯥꯔꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯃꯛꯅ ꯃꯄꯨꯅ ꯃꯅꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯂꯤꯕꯅꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯕꯜꯔꯥꯝ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯖꯃꯤꯟꯗꯥꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯅꯧꯕ ꯗ꯭ꯔꯥꯏꯚꯔꯒ ꯌꯨꯅꯤꯐꯣꯔꯝ ꯑꯃ ꯄꯤꯔꯗꯨꯅ ꯍꯥꯏꯔꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯁꯤ ꯁꯦꯠꯇꯨꯅ ꯂꯩꯒꯗꯕꯅꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯂꯥꯛꯂꯒ ꯕꯜꯔꯥꯝꯗ ꯀꯥꯔꯄꯦꯠ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯄꯤꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯀꯥꯔꯄꯦꯠꯁꯤꯡ ꯑꯁꯤ ꯎꯐꯨꯜ ꯅꯤꯡꯊꯤꯅ ꯀꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯎ ꯕꯜꯔꯥꯝꯅꯗꯤ ꯑꯩꯗꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯏꯃꯨꯡꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ ꯈꯨꯝꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯖꯔꯕꯁꯨ ꯅꯪꯗꯤ ꯗ꯭ꯔꯥꯏꯚꯔ ꯅꯝꯕꯔ 2ꯅꯤ ꯗ꯭ꯔꯥꯏꯚꯔ ꯅꯝꯕꯔ 1 ꯔꯥꯝꯗꯤ ꯖꯃꯤꯟꯗꯥꯔꯒꯤ ꯏꯃꯨꯡꯗ ꯃꯄꯨꯒꯨꯝꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯃꯨꯡꯒꯤ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯗꯨꯅꯇ ꯂꯩ ꯑꯗꯨꯒ ꯕꯜꯔꯥꯝꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯖꯔꯕꯁु ꯏꯃꯨꯡꯒꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯔꯤ ꯃꯁꯤꯃꯛꯅ ꯕꯜꯔꯥꯝꯅ ꯔꯥꯝꯕꯨ ꯅꯨꯡꯁꯤꯗꯕ ꯌꯦꯡꯊꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯥ ꯃꯇꯣꯝꯗ ꯍꯪꯖꯔꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯅꯝꯕꯔ 2 ꯇꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯝꯕꯔ 1 ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯗꯕ ꯌꯦꯡꯊꯤꯕ ꯄꯣꯠꯁꯛ ꯑꯃꯃꯨꯛ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯋꯥꯈꯜꯂꯣꯟ ꯑꯁꯤꯃꯛꯅ ꯕꯜꯔꯥꯝꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯔꯥꯝꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯅꯔꯤ ꯃꯁꯤꯗ ꯅꯠꯇꯦ ꯔꯥꯝꯒꯤ ꯃꯔꯝꯗ ꯀꯣꯏꯍꯪ ꯍꯪꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯈꯤ ꯅꯣꯡꯃ ꯕꯜꯔꯥꯝꯅ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯑꯁꯣꯛꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯣ ꯍꯥꯏꯅ ꯀꯧꯁꯤꯜꯂꯛꯈꯤ ꯕꯜꯔꯥꯝꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯑꯁꯣꯛ ꯃꯥꯒꯤ ꯅꯨꯄꯤ ꯄꯤꯡꯀꯤꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯄꯤꯡꯀꯤꯗꯤ ꯑꯃꯦꯔꯤꯀꯥꯗ ꯗꯥꯛꯇꯔ ꯑꯣꯏ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯄꯒꯤ ꯍꯧꯅꯕꯤ ꯃꯥꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄ ꯕꯜꯔꯥꯝꯅꯗꯤ ꯄꯤꯡꯀꯤ ꯎꯕ ꯃꯇꯝꯗ ꯃꯁꯥ ꯃꯇꯣꯝꯗ ꯍꯪꯖꯔꯤ ꯃꯦꯗꯥꯝꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯨꯅ ꯑꯁꯣꯛꯅ ꯍꯪꯂꯛꯏ ꯕꯜꯔꯥꯝ ꯅꯪꯗꯤ ꯏꯟꯇꯔꯅꯦꯠ ꯐꯦꯁꯕꯨꯛꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯕꯜꯔꯥꯝꯅ ꯈꯨꯝꯂꯛꯏ ꯀꯩꯊꯦꯜꯗ ꯐꯪꯕ ꯄꯣꯠ ꯆꯩ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯂꯩꯔꯨꯒꯦ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯑꯁꯣꯛ ꯑꯃꯗꯤ ꯄꯤꯡꯀꯤ ꯕꯜꯔꯥꯝ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯇꯨꯃꯤꯟ ꯅꯣꯛꯂꯤ ꯃꯄꯥꯟ ꯊꯣꯛꯅ ꯅꯣꯛꯇꯅꯕ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤ ꯃꯁꯤ ꯎꯔꯕ ꯃꯇꯝꯗ ꯕꯜꯔꯥꯝꯁꯨ ꯈꯪꯉꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯃꯥꯒꯤ ꯈꯪꯗꯕ ꯍꯩꯖꯗꯕ ꯑꯁꯤꯗ ꯅꯣꯛꯅꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯑꯁꯣꯛꯅ ꯄꯤꯡꯀꯤꯗ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯤ ꯏꯕ ꯄꯥꯕ ꯍꯩꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏꯅ ꯏꯔꯤꯕ ꯄꯥꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯥꯔꯊ ꯑꯃꯠꯇ ꯈꯪꯖꯗꯦ ꯕꯜꯔꯥꯝꯁꯨ ꯃꯗꯨ ꯃꯉꯥꯏ ꯏꯕ ꯄꯥꯕ ꯍꯩꯖꯔꯕꯁꯨ ꯃꯥꯅ ꯄꯥꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯥꯔꯊ ꯆꯞ ꯆꯥꯅ ꯈꯪꯖꯗꯦ ꯑꯗꯨꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯤ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯀ꯭ꯂꯥꯏꯟꯠ ꯀꯌꯥ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯍꯜꯂꯒ ꯇꯦꯛꯁꯤ ꯁꯔꯚꯤꯁ ꯑꯃ ꯆꯂꯥꯏꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯕꯜꯔꯥꯝꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯥꯏꯔꯕꯒꯤ ꯌꯦꯡꯒꯣꯜꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯂꯝꯕꯤ ꯊꯤꯔꯤꯕꯅꯤ ꯑꯗꯨꯅ ꯑꯁꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯧꯏ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯃꯛꯇꯗ ꯃꯇꯝ ꯑꯃꯠꯇ ꯃꯥꯡꯍꯟꯗꯅ ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯁꯥꯏꯕꯔ ꯀꯦꯐꯇ ꯂꯥꯛꯇꯨꯅ ꯃꯤꯅ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯖꯤꯟꯅꯔꯤꯕ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎ ꯀꯌా ꯑꯃ ꯂꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯁꯨ ꯍꯩꯅꯅꯕ ꯌꯦꯡꯁꯤꯜꯂꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯕꯜꯔꯥꯝꯗꯤ ꯖꯃꯤꯟꯗꯥꯔꯒꯤ ꯃꯈꯣꯡ ꯅꯣꯏ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯁꯣꯛꯅ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯀꯔꯕꯥꯔꯁꯤ ꯀꯣꯏꯂꯥ ꯈꯛꯇꯗ ꯇꯧꯒꯨꯝꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯟꯇꯔꯅꯦꯠ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ IT ꯁꯦꯛꯇꯔꯗ ꯄꯩꯁꯥ ꯈꯔ ꯊꯥꯗꯁꯤ ꯏꯟꯇꯔꯅꯦꯠ ꯄꯜꯂꯛꯄ ꯃꯇꯝꯗ ꯕꯜꯔꯥꯝꯗꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯔꯝꯗ ꯃꯥꯅ ꯈꯪꯖꯕ ꯋꯥ ꯈꯔ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯨꯀꯦꯁꯅꯗꯤ ꯕꯜꯔꯥꯝꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯂꯗꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯪ ꯉꯥꯎꯁꯤꯜꯂꯛꯂꯤ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯥꯎꯅꯨꯄꯥ ꯑꯁꯣꯛꯇ ꯍꯥꯏꯔꯤ ꯅꯪꯒꯤ ꯏꯟꯇꯔꯅꯦꯠ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯣꯏꯂꯥꯁꯅ ꯍꯦꯟꯅ ꯗꯤꯃꯥꯟ ꯂꯩꯔꯤꯕꯅꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯂꯩꯕꯥꯛ ꯑꯃꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯂꯥ ꯁꯤꯖꯤꯟꯅꯩ ꯑꯗꯨꯕꯨ ꯑꯁꯣꯛꯅꯗꯤ ꯃꯌꯥꯝꯕꯗ ꯁꯥꯎꯅ ꯍꯪꯂꯤ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯇꯊꯤꯅ ꯐꯨꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯖꯃꯤꯟꯗꯥꯔꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯁꯤꯗꯤ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯒꯤ ꯃꯔꯤꯅꯤ ꯑꯩꯈꯣꯏꯅ ꯐꯨꯗ꯭ꯔꯕꯗꯤ ꯃꯄꯨꯅ ꯀꯅꯥꯅꯣ ꯃꯅꯥꯏꯅ ꯀꯅꯥꯅꯣ ꯈꯪꯂꯔꯣꯏ ꯃꯄꯨ ꯃꯁꯛ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯐꯨꯔꯤꯕꯅꯤ
Mapu masak khangdraba minaya dunadi mapu da gaidonungda ijat tawroi. Matangi sendana tha phabagi Balram gasu tolo pirami. Tha khudingi di mabok kusumna mayamba kishan paisa laurunaba tharakhi. Balramna supnagi lupa chani khaktang lahoraga atai di mayumda loinamak pikhi. Nongmadi Balramna ahingdi mikap thorakpa matamda Ram di matomda yen thongaga cha lerami. Chak chaba loiragana mi kanamta udringida Ram yumdagi mapan thokhi. Chingnaraba Balram su Ram gi matung inaduna chatli. Adabu khwaidagi angakpa ama oina Ram masajid manungda lai khurba changkibado Balramna uhawi. Matangi sindana Jamindargi imungda matam amagi makhoi kendragi MLA du laklami. Hawjikti matam adugi MLA do Chief Minister oirabani. Chief Minister icham chamba nupi natte mapuna kanano manayna kanano ningthina masak khangan mahibi nupi ni. Aduna Jamindar sak takhatna hairi. Nangbu khungang adudagi mafam asida aina pubirakibani. Nangna koilagi khoni hangdoktuna koila karbar tawduna paisa mayam talibado aina talhanbikibani. Adubu nangna taliba paisa mayam adugi sarkarda kafam thopa tax ti nongmata karakide tax thide. Nangbu sarkarda tax thi handabadusu aina sinbiba ngaktani. Aduna sarkarda kagadaba paisa singado aingonda loinamak pirakadabani. Handaki election mamangda lupa lakh kun pigadabani. Matam adugi lupa lakh kun hawjiki lupa lakh humpu humdraga manadoni. Adubu Jamindarnadi paisa si yamankhre kitangda orabasu tabiyo hairi. Tanja asida Chief Minister na Balram kokchilaga hangli. Nangi mapuna aingonda paisa pidre nangi mapuse asengba mapu kanano haiba masak khangdre. Aduna asengba mapu kanano masak taknanaba kari tawba yai. Balramna paukhom pidringida Mukesh na Balramda chairi. Imot mot kai aikoina leiriba manaksida changlikliba kaigino. Masi tarubada Chief Minister na Mukesh ta machin thiraduna chairi aduga mi amada adumna wa haibra haina yamna sauna hangli. Thangnaba mikup amada na Chief Minister na Jamindar yamna sauna hairi aingonda lupa lakh kungi mahutta vote mamangda lupa lakh kun manga pigadabani. Aina hairiba senphamsing se sohenba yaroi haramaga mana chariba kwa mahi du Jamindar mamangda osilamaga chatki. Chief Minister chatkraba matungdana mapa macha wari sanari amasu isau saunari. Mangonda paisa pibagi mahutti National Opposition Party da paisa pisi handakti ma soidanmaki vote porani. Pinky na so hairi CM oire haiduna su babada ulamliba mawong matodu leibak macha taba watli. Adabu mana hairiba wasi lodigida Mukesh na wa marak thaladuna hairi. Nupa mase wari chanaringida nupi ni yaupam thokte. Wahai asina Pinky giri khwaidagi asawbi haibadu oirami nupibu thakhantana nemthana thamba wahai asi tarpa matamda mating thokpa makai sauri. Aduna Pinky na Mukesh pusingnaraduna hairi. Aso aikoini Delhi da chatkani aduga nangna tax thidabadagi thokliba problem khudimak aikoina loinamak solve tawruni. Imungi yumbu singna amana amuda jinda pawdana duna khanaba uraga manai masal singdi harauribani Balram su yamna harauna nukli. Matang asida Mukesh na makoigi driver number 1 da Delhi chatnanabagidamagta mangonda bonus khara pidi. Masi urubadana Balram di tumina laithokpa ngamdre. Maram aduna mathangi ayukta Balram na Asoki gari singdokaga lerami. Masi urubada Ram nanglai karigino nangna Asoki gari singdoklide. Balram na kumlai aiga Asok sarga Delhi chattoini. Ram na su maga chattoini nangna khalito lale kumlai. Adaba Balram na marau leina hanglai nanga Asoka kadai da chaluge haino. Masajita lai punna kuruminaruge harira natragana hotel da sanga punna chaminaruge haribra. Ram nanga makoiga dharma jinjak manade hek khanglakpa mikupta Mukesh na nangonda kari tarokani. Ram na suyamna kijan hairi adumnadi tawbiganu aigi su nupi angang leiri aigi tolobasini imung mulung chalai jaribani. Adabu Balram nadi Ram gi wa takite hingnanabagi lanpamda angam tawnaba tabani hairi. Ram su upai leitana masa matomda thabak tokjaraga Jamindar gi imungdagi pochai puduna thokhi. Ram hingnabagi lanpamda Jamindar gi imungda masagi masak maming dharma lotuna thabak surakhibani paisa talakibani. Mathangi sendana Balram na driver oiduna Asok Pinky amadi Mukesh makhoi hum Delhi da punna lakminari. Delhi gi achauba luxury 5-star hotel amada makhoi myam punna thunglami. Balram na maram mokpa manai amagumna hainaruba tawduna mapugi pochai singdo magi hotel gi kada pusilaklami. Adubu awangba hotel gi kada dagi ahamba atia phajaba hotel gi view du uruba matamda Balram su harau na yengba changsinjarakhi. Adubu Mukesh nadi nathau tawru chu haina tathi chaiduna tanthoki. Mapuna 5-star gi hotel ka manungda nungaina lehori. Aduga driver oiriba Balram na building adugi mamkraba basement da leiri. Mafam asida gari senabada natana mapun makhoibu koropa ngaiduna legadoribani. Mamkraba basement aduda senjau paiba miyoi kayagi makhoina loinaduna lakpa driver kaya ama leiri. Driver mayam adugi marakta mafam adugi lamit tumit khamba broker ama suyarami. Broker aduna Balram da hairi mafam asida leiba matamda kang chihanganu kang chikpadagi malaria dengue narabadi sijani. Wahai sing siga loinana Balram na lainanaba mamli ba ka macha masu pirami. Adaba broker aduna chalamdaida marau leina hairi
ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯃꯄꯨꯅ ꯄꯣꯠꯆꯩ ꯋꯥꯠꯂꯦ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯎ, ꯑꯩꯅ ꯄꯤꯕ ꯉꯝꯂꯕ ꯄꯣꯠꯁꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯈꯤ꯫ ꯕꯜꯔꯥꯝꯁꯨ ꯕ꯭ꯔꯣꯀꯔꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯂꯕꯒꯨꯝ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯃꯄꯨꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ, ꯌꯥꯝꯅ ꯐꯕ ꯃꯤꯅꯤ, ꯇꯁꯦꯡꯅꯃꯛꯀꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯅꯤ꯫ ꯕꯜꯔꯥꯝꯗꯤ ꯃꯊꯃꯣꯏꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯔꯤ꯫ ꯑꯗꯨꯕꯨ ꯕ꯭ꯔꯣꯀꯔ ꯑꯗꯨꯅꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯗꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯃꯕꯨꯛꯆꯦꯜ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯁꯣꯛ ꯑꯃꯗꯤ ꯃꯨꯀꯦꯁ ꯃꯆꯤꯟ ꯃꯅꯥꯎꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯑꯆꯧ ꯑꯆꯧꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯒꯤ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯄꯩꯁꯥ ꯈꯥꯎꯖꯥꯎ ꯊꯤꯜꯂꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯈꯥꯎꯖꯥꯎ ꯊꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯗꯦꯜꯂꯤꯒꯤ ꯃꯤ ꯑꯆꯤꯟꯕ ꯃꯔꯛꯇ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯈꯤꯇꯪꯗꯪ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯨꯀꯦꯁꯅꯗꯤ ꯕꯜꯔꯥꯝꯗ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯅ ꯈꯨꯄꯥꯡ ꯊꯥꯔꯤ, ꯑꯗꯨꯒ ꯑꯊꯤꯕ ꯋꯥꯍꯩꯅꯁꯨ ꯉꯥꯡꯂꯤ꯫ ꯑꯗꯨꯒ ꯑꯁꯣꯛꯅꯗꯤ ꯃꯌꯥꯝꯕꯗ ꯍꯥꯏꯔꯤ, ꯃꯤꯑꯣꯏꯕ ꯑꯃꯗ ꯑꯊꯤꯕ ꯋꯥꯍꯩꯅ ꯍꯥꯏꯅꯨ꯫ ꯑꯗꯨꯒ ꯕꯜꯔꯥꯝꯒꯤ ꯂꯦꯡꯖꯨꯝꯗ ꯅꯥꯟꯊꯕꯤꯔꯒ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯍꯥꯏꯅ ꯕꯜꯔꯥꯝꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯁꯣꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯕꯜꯔꯥꯝꯅꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯄꯨꯁꯤ ꯑꯁꯣꯛ ꯈꯛꯇꯅꯤ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯤꯅꯥꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯔꯤꯕꯁꯤꯡ ꯑꯗꯨ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯁꯣꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯨꯀꯦꯁ ꯑꯃꯗꯤ ꯑꯁꯣꯛ ꯔꯥꯁꯇ꯭ꯔꯄꯇꯤ ꯚꯕꯟꯗꯒꯤ ꯊꯣꯔꯛꯈꯤ, ꯑꯗꯨꯕꯨ ꯑꯁꯣꯛꯇꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯁꯨꯞ ꯁꯨꯛꯊꯔꯒ ꯊꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯣꯇꯦꯜꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯨꯀꯦꯁꯅ ꯍꯥꯏꯔꯤ, ꯑꯁꯣꯛ, ꯑꯩꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒ ꯏꯇꯠ ꯇꯠꯇꯅ ꯎꯅꯕ ꯆꯠꯀꯗꯕꯅꯤ꯫ ꯃꯈꯣꯏꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛꯇ ꯍꯣꯏ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯣꯟꯊꯒꯅꯨ, ꯑꯩꯈꯣꯏꯅ ꯁꯣꯟꯊꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯛꯅꯗꯤ ꯏꯟꯗꯤꯌꯥꯗ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ, ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ, ꯐꯥꯒꯤ ꯇꯥꯊꯣꯛꯂꯦ ꯍꯥꯏꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯥꯎꯖꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯨꯀꯦꯁ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕꯒꯤꯗꯃꯛ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯊꯤꯟꯗꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯨꯀꯦꯁꯅ ꯕꯜꯔꯥꯝꯗ ꯆꯩꯕ ꯂꯦꯞꯇ꯭ꯔꯤ, ꯒꯥꯔꯤ ꯄꯪꯊꯧꯗ ꯊꯧꯗꯣꯛꯀꯅꯨ, ꯅꯇꯣꯝꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯇꯝꯗ AC ꯊꯥꯒꯅꯨ, ꯏꯁꯩ ꯊꯥꯒꯅꯨ, ꯒꯥꯔꯤꯒꯤ ꯃꯤꯇꯔ ꯆꯦꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯜꯔꯥꯝꯗ ꯀꯤꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯨꯀꯦꯁꯅ ꯇ꯭ꯔꯦꯟ ꯍꯦꯛ ꯇꯣꯡꯈꯠꯈꯤꯕꯒ ꯕꯜꯔꯥꯝꯒꯤ ꯃꯁꯥꯗ ꯅꯦꯅꯥ ꯇꯥꯅ ꯁꯣꯔ ꯍꯣꯟꯗꯣꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯄꯨ ꯍꯥꯏꯕꯕꯨ ꯑꯁꯣꯛ ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯁꯣꯛ ꯃꯇꯣꯝꯗ ꯂꯩꯍꯧꯕꯁꯤꯗ ꯕꯜꯔꯥꯝꯒꯤ ꯃꯃꯤꯠꯇꯗꯤ ꯑꯁꯣꯛꯁꯦ ꯂꯝꯍꯨꯏ ꯃꯌꯥꯝ ꯃꯔꯛꯇ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯕ ꯌꯥꯎ ꯃꯆꯥ ꯑꯃꯒꯨꯝ ꯎꯔꯤ꯫ ꯃꯌꯥꯝꯕ ꯃꯨꯀꯦꯁ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯁꯣꯛꯁꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯦ꯫ ꯃꯨꯀꯦꯁ ꯂꯩꯔꯤꯉꯩꯗ ꯇꯧꯕ ꯉꯝꯂꯝꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ, ꯆꯨꯔꯨꯞ ꯊꯛꯄ, ꯌꯨ ꯊꯛꯄ ꯍꯧꯔꯛꯈꯤ꯫ ꯕꯜꯔꯥꯝꯅꯗꯤ ꯑꯁꯣꯛꯄꯨ ꯊꯥꯒꯠꯂꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯐꯖꯩ ꯍꯥꯏꯔꯤ꯫ ꯑꯁꯣꯛꯅꯁꯨ ꯐꯖꯔꯕꯗꯤ ꯑꯁꯣꯛ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯅꯪꯒꯤ ꯑꯣꯏꯖꯔꯣ ꯍꯥꯏꯔꯤ꯫ ꯑꯁꯣꯛ ꯑꯃꯗꯤ ꯕꯜꯔꯥꯝ ꯃꯃꯥꯟꯅꯕ ꯑꯃꯒꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯅꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯕꯗꯒꯤ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯃꯤꯟꯅꯕ, ꯀꯥꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯄꯤꯡꯀꯤꯁꯨ ꯑꯁꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯡꯀꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯒ ꯕꯜꯔꯥꯝꯒ ꯑꯃꯨꯛ ꯄꯨꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯕꯜꯔꯥꯝꯅ ꯃꯀꯣꯛ ꯐꯅ ꯂꯩꯖꯔꯕꯁꯨ ꯃꯥꯗꯤ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄꯅꯤ, ꯈꯨꯡꯒꯪ ꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯁꯍꯔ ꯑꯃꯗꯤ ꯈꯨꯡꯒꯪꯗ ꯆꯠꯅꯔꯤꯕ ꯆꯠꯅꯕꯤ ꯑꯅꯤꯁꯤ ꯈꯦꯠꯅꯕꯁꯤꯡ ꯑꯗꯨ ꯎꯔꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯋꯥ ꯑꯃꯅꯤ ꯍꯥꯏꯔꯤ, ꯈꯨꯡꯒꯪ ꯑꯃꯗꯤ ꯁꯍꯔꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥꯒꯤ ꯃꯇꯥꯡꯗ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯈꯨꯡꯒꯪ ꯃꯆꯥꯅꯤ ꯍꯥꯏꯅ ꯇꯊꯤ ꯂꯛꯅꯕꯤꯔꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯕꯜꯔꯥꯝꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯜꯂꯔꯣꯏ, ꯑꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯜꯔꯥꯝ ꯃꯥꯒꯤ ꯂꯩꯐꯝ ꯀꯥ ꯃꯆꯥ ꯑꯗꯨꯗꯒꯤ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯌꯣꯝꯁꯤꯟꯗꯨꯅ ꯊꯣꯔꯛꯂꯒ ꯃꯤ ꯂꯩꯅꯗꯕ ꯑꯄꯤꯛꯄ ꯑꯃꯣꯠꯄ ꯎꯐꯨꯜ ꯋꯥꯏꯐꯨꯜꯇꯅ ꯊꯟꯕ ꯀꯥ ꯑꯃꯗ ꯃꯇꯣꯝꯗ ꯂꯩꯒꯅꯤ ꯍꯥꯏꯅ ꯂꯥꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯤꯡꯀꯤ ꯃꯄꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯁꯣꯛ ꯑꯃꯗꯤ ꯕꯜꯔꯥꯝ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯈꯤ꯫ ꯄꯤꯡꯀꯤꯒꯤ ꯃꯄꯥꯝ ꯑꯁꯤ ꯕꯜꯔꯥꯝꯒꯤ ꯈꯨꯡꯒꯪ ꯂꯛꯁꯃꯟꯒꯟ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗꯅꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯕꯜꯔꯥꯝꯅ ꯂꯝꯕꯤꯗ ꯎꯕ ꯎꯖꯥꯎ ꯂꯥꯏꯁꯪ ꯃꯆꯥꯁꯤꯡꯒꯤ ꯃꯔꯝꯗ ꯁꯥꯁꯤꯟꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯁꯤꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯟꯕꯅꯤ, ꯂꯥꯏ ꯈꯨꯔꯝꯃꯨ ꯍꯥꯏꯗꯨꯅꯁꯨ ꯑꯁꯣꯛ ꯑꯃꯗꯤ ꯄꯤꯡꯀꯤꯗ ꯈꯨꯔꯨꯝꯍꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯥꯏꯒꯤ ꯋꯥꯔꯤꯗꯒꯤ ꯍꯧꯔꯒ ꯒꯧꯇꯝ ꯕꯨꯙꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯛꯂꯝꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯥꯒꯤ ꯑꯦꯟꯂꯥꯏꯇꯟꯃꯦꯟ ꯒ꯭ꯌꯥꯟ ꯐꯪꯈꯤ ꯍꯥꯏꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯖꯤꯟꯗꯨꯅ ꯂꯤꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯄꯤꯡꯀꯤ ꯑꯃꯗꯤ ꯑꯁꯣꯛꯇꯤ ꯕꯜꯔꯥꯝꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯒꯨꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯕꯜꯔꯥꯝꯅꯗꯤ ꯑꯁꯣꯛ ꯑꯃꯗꯤ ꯄꯤꯡꯀꯤꯒꯤ ꯏꯄꯪ ꯄꯪꯖꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯊꯃꯣꯏꯗ ꯇꯨꯃꯤꯟꯅ ꯅꯣꯛꯆꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯤꯡꯀꯤꯒꯤ ꯃꯄꯥꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯑꯣꯛꯂꯤ꯫ ꯄꯤꯡꯀꯤ ꯑꯃꯗꯤ ꯑꯁꯣꯛ ꯃꯌꯨꯝꯗ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯕꯜꯔꯥꯝꯁꯨ ꯃꯄꯨꯒꯤ ꯒꯥꯔꯤ ꯄꯨꯗꯨꯅ ꯃꯥꯒꯤ ꯈꯨꯡꯒꯪꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯨꯟꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯌꯦꯡꯅꯔꯤ꯫ ꯕꯜꯔꯥꯝꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯌꯥꯝꯕꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯀꯤꯁꯟꯅꯗꯤ ꯃꯈꯥ ꯆꯤꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯂꯤ, ꯗꯦꯜꯂꯤꯗ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯄꯩꯁꯥ ꯊꯥꯔꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ?
ꯕꯜꯔꯥꯝꯁꯨ ꯈꯨꯟꯖꯥ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯅꯕ ꯇꯟꯕꯗꯒꯤ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯂꯁꯤꯗꯤ ꯍꯥꯏꯅ ꯇꯞꯅ ꯍꯥꯏꯔꯤ꯫ ꯃꯊꯪꯗꯅ ꯕꯜꯔꯥꯝꯒꯤ ꯃꯕꯣꯛ ꯀꯨꯁꯨꯝꯅ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯇꯥꯅꯅꯕ ꯍꯥꯏꯔꯤ꯫ ꯑꯩꯒꯤ ꯏꯁꯨꯗꯤ ꯁꯍꯔꯗ ꯑꯆꯧꯕ ꯃꯤ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯅꯨꯕꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯧꯍꯜꯂꯤ꯫ ꯃꯁꯤꯅꯤ ꯃꯇꯝꯁꯤꯗ ꯍꯅꯨꯕꯤ ꯑꯣꯏꯔꯤꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯤꯊꯁꯅꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯕꯜꯔꯥꯝ ꯂꯥꯛꯄꯒꯤ ꯌꯦꯟꯁꯨ ꯊꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯕꯜꯔꯥꯝꯅ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗꯦ꯫ ꯃꯈꯣꯏꯗꯤ ꯄꯩꯁꯥ ꯃꯁꯤꯡ ꯊꯤꯕꯗ ꯑꯣꯏꯅ ꯊꯋꯥꯏ ꯌꯥꯎ ꯂꯩꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯔꯒ ꯕꯜꯔꯥꯝꯒꯤ ꯃꯊꯃꯣꯏꯗꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯌꯦꯡ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯕꯣꯛ ꯀꯨꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯜꯔꯥꯝ, ꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯨ, ꯅꯁꯥ ꯅꯎ ꯐꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤꯁꯨ ꯂꯨꯍꯣꯡꯅꯅꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯣꯏꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯕꯜꯔꯥꯝꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡꯁꯤꯗ ꯂꯩꯍꯧꯕ ꯇꯥꯔꯕꯗꯤ ꯕꯜꯔꯥꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯊꯥꯔꯛꯇꯕ ꯌꯥꯔꯔꯣꯏ꯫ ꯃꯁꯤꯃꯛꯅꯅꯤ ꯃꯕꯣꯛ ꯀꯨꯁꯨꯝꯅ ꯕꯜꯔꯥꯝꯒꯤ ꯂꯨꯍꯣꯡꯅꯕ ꯅꯨꯄꯤ ꯊꯤꯔꯤꯕ꯫ ꯀꯨꯁꯨꯝꯒꯤ ꯋꯥꯈꯜ ꯑꯁꯤꯁꯨ ꯈꯪꯕꯅꯤꯅ ꯕꯜꯔꯥꯝꯅꯗꯤ ꯃꯥꯗꯤ ꯂꯨꯍꯣꯡꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯁꯨꯝꯅꯗꯤ ꯍꯧꯖꯤꯛꯇꯤ ꯅꯇꯣꯝꯗꯒꯤ ꯈꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ, ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛꯀꯤ ꯈꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯏꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯕꯜꯔꯥꯝꯁꯨ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯆꯥꯛꯀ ꯆꯥꯗꯕꯤꯗ ꯍꯧꯒꯠꯂꯒ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯤꯁꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯕꯜꯔꯥꯝꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯈꯥꯝꯂꯒ ꯍꯥꯏꯔꯤ, "ꯅꯪꯅ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯁꯨ, ꯂꯨꯍꯣꯡꯗꯕ ꯇꯥꯔꯕꯁꯨ, ꯊꯥ ꯈꯨꯗꯤꯡꯒꯤꯗꯤ ꯂꯦꯞꯇꯅ ꯄꯩꯁꯥ ꯊꯥꯔꯛꯀꯗꯕꯅꯤ꯫ ꯅꯪꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯅꯇꯣꯝꯗꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯤ, ꯏꯃꯨꯡꯒꯤꯅꯤ"꯫ ꯕꯜꯔꯥꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯅꯨꯕꯤ ꯑꯁꯤꯅ ꯅꯪꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯤ, ꯅꯪꯅ ꯀꯩꯝꯇ ꯎꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯅꯨꯕꯤ ꯑꯁꯤꯅ ꯕꯕꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯕꯕꯥꯅ ꯊꯕꯛ ꯃꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯁꯨꯖꯗꯨꯅ ꯇꯥꯜꯂꯛꯈꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯍꯅꯨꯕꯤ ꯑꯁꯤꯅ ꯂꯣꯏꯅ ꯄꯥꯏꯁꯤꯟꯕꯅꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯅꯥꯔꯛꯄ ꯃꯇꯝꯗꯅ ꯃꯇꯣꯝꯇ ꯁꯤꯖꯔꯁꯅꯨ ꯃꯇꯥꯒꯨꯝ ꯂꯪꯊꯣꯛꯈꯤꯕꯅꯤ꯫ ꯅꯪꯁꯨ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯕꯕꯥꯒꯤ ꯗꯁꯥ ꯇꯥꯖꯅꯤ"꯫ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯜꯔꯥꯝ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯁꯣꯛ, ꯄꯤꯡꯀꯤ ꯑꯃꯗꯤ ꯕꯜꯔꯥꯝ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯜꯂꯛꯈꯤ꯫ ꯑꯁꯣꯛ ꯑꯃꯗꯤ ꯕꯜꯔꯥꯝꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯁꯨꯛ ꯁꯨꯛꯊꯔꯤ, ꯏꯄꯦ ꯄꯦꯔꯤ꯫ ꯂꯝꯕꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯃꯇꯝꯗ ꯑꯁꯣꯛꯅ ꯌꯥꯝꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯤ, "ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯛꯂꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯣꯏꯗꯕꯅꯤ"꯫ ꯄꯤꯡꯀꯤꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥꯗꯒꯤ ꯍꯧꯔꯒ ꯃꯐꯝ ꯃꯇꯝ ꯆꯥꯏ ꯆꯥꯗꯦ ꯈꯪꯗꯅ ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯪꯉꯤ꯫ ꯕꯜꯔꯥꯝꯅꯁꯨ ꯈꯨꯝꯂꯛꯏ, "ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯅꯤꯁꯦ ꯃꯥꯟꯅꯗꯦ"꯫ ꯑꯁꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯁꯤꯂꯤꯀꯣꯟ ꯚꯦꯂꯤ ꯑꯣꯏꯔꯤꯕ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯥꯎꯠꯁꯣꯔꯁꯤꯡꯒꯤ ꯊꯕꯛ ꯇꯧꯕ ꯄꯥꯝꯃꯤ꯫ ꯃꯄꯥꯟ ꯂꯝꯗꯒꯤ ꯊꯕꯛ ꯂꯧꯊꯔꯒ ꯏꯟꯗꯤꯌꯥꯗ ꯊꯕꯛ ꯁꯨꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯩꯁꯥ ꯐꯪꯒꯅꯤ꯫ ꯑꯁꯣꯛ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯁꯤ ꯀꯝꯗꯧꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯨꯞꯄ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛꯁꯨ ꯕꯜꯔꯥꯝꯗ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯁꯥꯗꯣꯛꯂꯤ꯫ ꯑꯁꯣꯛꯅ ꯕꯤꯖꯤꯅꯦꯁꯀꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯃꯀꯣꯛꯇ ꯂꯩꯖꯔꯕꯁꯨ ꯃꯌꯨꯝꯒꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯀꯤꯖꯕꯗꯒꯤ ꯀꯔꯕꯥꯔ ꯍꯧꯗꯣꯛꯄ ꯉꯝꯗ꯭ꯔꯤ, ꯃꯥꯅ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯁꯤꯡꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯆꯅꯅꯕ ꯄꯨꯟꯁꯤꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯤ ꯂꯥꯏꯕꯛ ꯐꯔꯕꯗꯤ ꯄꯨꯟꯁꯤ ꯂꯦꯞꯆꯅꯕ ꯈꯨꯗꯣꯡꯆꯥꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯐꯪꯕ ꯌꯥꯏ꯫ ꯑꯃꯨꯛꯇꯪ ꯇꯥꯡꯅ ꯐꯪꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ, ꯂꯥꯏꯔꯕ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯄꯤꯡꯀꯤꯒꯤ ꯃꯔꯤ ꯃꯇꯥ ꯑꯃ ꯄꯤꯡꯀꯤꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯕꯜꯔꯥꯝꯅ ꯆꯥ ꯄꯨꯔꯒ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯕꯜꯔꯥꯝꯒꯤ ꯃꯣꯠꯂꯕ ꯌꯨꯅꯤꯐꯣꯔꯝ, ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀ꯭ꯋꯥ, ꯈꯩꯅꯤ ꯆꯥꯕꯒꯤ ꯃꯥꯒꯤ ꯌꯨꯅꯤꯐꯣꯔꯝꯗ ꯆꯨꯔꯤꯕ ꯇꯩꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯍꯪꯒꯣꯏꯔꯗꯨꯅ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯆꯥ ꯊꯛꯂꯔꯣꯏ, ꯊꯛꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯤꯡꯀꯤꯁꯨ ꯏꯀꯥꯏꯕꯗꯒꯤ ꯕꯜꯔꯥꯝꯗ ꯑꯀꯟꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯄꯤꯡꯀꯤꯒꯤ ꯃꯔꯤ ꯃꯇꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯤꯡꯀꯤꯅ ꯕꯜꯔꯥꯝ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯕꯜꯔꯥꯝꯅ ꯄꯤꯡꯀꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ "ꯑꯩ ꯂꯥꯟꯖꯈ꯭ꯔꯦ, ꯉꯁꯤꯗꯒꯤ ꯀ꯭ꯋꯥ ꯈꯩꯅꯤ ꯆꯥꯔꯔꯣꯏ, ꯇꯣꯛꯆꯔꯒꯦ" ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯄꯤꯡꯀꯤꯅꯗꯤ ꯕꯜꯔꯥꯝꯕꯨ ꯃꯅꯥꯛꯇ ꯐꯝꯍꯜꯂꯒ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯜꯔꯥꯝ, ꯅꯁꯥꯒꯤ ꯏꯃꯨꯡꯒꯤ ꯀꯩꯝꯇ ꯈꯟꯗꯕꯤꯗ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯁꯦ ꯐꯠꯇꯦ"꯫ ꯕꯜꯔꯥꯝꯅ ꯈꯨꯝꯂꯛꯏ, "ꯑꯩꯒꯤꯗꯤ ꯑꯁꯣꯛ ꯁꯥꯔ ꯑꯃꯗꯤ ꯃꯦꯗꯥꯝꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯁꯛꯂꯤꯕꯅꯤ"꯫ ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯋꯥꯖꯅ ꯍꯥꯏꯔꯛꯏ, "ꯕꯜꯔꯥꯝ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯂꯥꯜꯂꯦ꯫ ꯅꯁꯥꯒꯤ ꯑꯣꯏꯕ ꯇꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯈꯔ ꯈꯟꯕ ꯇꯝꯒꯗꯕꯅꯤ꯫ ꯃꯤꯒꯤ ꯃꯈꯥꯗ ꯃꯤꯒꯤ ꯃꯤꯅꯨꯡꯁꯤ ꯉꯥꯏꯗꯨꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯣ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯂꯥꯏꯔꯕꯗꯒꯤ ꯑꯃꯦꯔꯤꯀꯥꯗ ꯗꯨꯀꯥꯟ ꯑꯃ ꯐꯝꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯗꯨꯀꯥꯟ ꯐꯝꯂꯒ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯗꯤ ꯈꯟꯈꯤꯗꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯗꯒꯤ ナꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯏꯇꯣꯝꯗꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯕꯜꯔꯥꯝ, ꯅꯪꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯧꯅꯤꯡꯕ ꯑꯃ ꯈꯜꯂꯒ ꯃꯥꯏ ꯄꯥꯛꯅꯅꯕ ꯇꯧ"꯫ ꯑꯗꯨꯕꯨ ꯕꯜꯔꯥꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯑꯁꯣꯛ ꯁꯥꯔ ꯑꯃꯗꯤ ꯃꯦꯗꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯖꯒꯦ ꯍꯥꯏꯔꯤ꯫ ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯊꯥꯏꯅꯗꯒꯤ ꯏꯄꯥ ꯏꯄꯨꯅ ꯇꯧꯔꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯃꯇꯝꯒ ꯆꯥꯟꯅꯗ꯭ꯔꯦ ꯈꯪꯂꯕ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤꯁꯤꯡ ꯑꯗꯨꯕꯨ ꯁꯤꯡꯅꯗꯨꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ"꯫
ꯄꯤꯡꯀꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯕꯜꯔꯥꯝꯗ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯍꯟꯈꯤ꯫ ꯃꯁꯤꯃꯛꯅ ꯕꯜꯔꯥꯝ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯈꯝ ꯃꯅꯤꯡꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯌꯦꯡꯂꯨꯏ꯫ ꯃꯁꯥꯒꯤ ꯁꯛꯐꯝ ꯎꯔꯨꯕꯃꯛꯇꯗ ꯃꯁꯥ ꯃꯇꯣꯝꯗ ꯍꯪꯒꯣꯏꯕ ꯐꯥꯎꯖꯔꯤ꯫ ꯃꯌꯥꯗ ꯆꯨꯔꯤꯕ ꯐꯨꯔꯤꯠꯇ ꯃꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯃꯤ ꯃꯌꯥꯝꯅ ꯃꯈꯣꯏꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯗꯨꯛ ꯍꯟꯊꯅ ꯇꯧꯕꯤꯔꯤꯕꯅꯣ, ꯏꯖꯠ ꯇꯧꯕꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯜꯔꯥꯝ ꯁꯣꯔꯣꯛꯇ ꯊꯥꯔꯒ ꯌꯣꯟꯕ ꯄꯣꯠꯐꯝꯁꯤꯡꯗꯒꯤ ꯀꯣꯜꯒꯦꯠ ꯕ꯭ꯔꯁ ꯂꯩꯔꯨꯔꯦ, ꯁꯦꯠꯅꯅꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯐꯖꯕ ꯈꯣꯡꯎꯞ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯨꯔꯦ꯫ ꯕꯜꯔꯥꯝ ꯃꯥꯒꯤ ꯂꯩꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯒ ꯃꯌꯥꯗ ꯆꯨꯔꯤꯕꯁꯤꯡ ꯑꯗꯨ ꯀꯣꯛꯅꯅꯕ ꯍꯟꯖꯟ ꯍꯟꯖꯟꯅ ꯕ꯭ꯔꯁ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯛꯄꯗꯒꯤ ꯕ꯭ꯔꯁ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤꯅ ꯅꯣꯡꯃ ꯈꯛꯇꯪ ꯕ꯭ꯔꯁ ꯇꯧꯔꯨꯔꯒ ꯀꯣꯛꯀꯗꯕꯗꯤ ꯅꯠꯇꯦ꯫ ꯏꯂꯥꯏ ꯂꯥꯏꯅ ꯀꯣꯛꯂꯔꯣꯏꯗꯕ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯃꯁꯥ ꯃꯇꯣꯝꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯃꯃꯥ ꯃꯄꯥꯕꯨ ꯆꯩꯔꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯀꯝꯗꯧꯅ ꯍꯤꯡꯒꯅꯤ ꯇꯥꯛꯄꯤꯔꯝꯗ꯭ꯔꯤꯕꯅꯣ? ꯑꯩꯕꯨ ꯁꯥ ꯑꯃꯒꯨꯝꯅ ꯌꯣꯛꯄꯤꯔꯝꯃꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯜꯔꯥꯝ ꯃꯁꯥ ꯃꯎ ꯅꯥꯟꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯄꯤꯡꯀꯤꯒꯤꯗꯃꯛꯇ ꯕꯔꯊꯗꯦꯒꯤ ꯀꯦꯛ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯡꯀꯤ ꯑꯃꯗꯤ ꯑꯁꯣꯛ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤ ꯇꯧꯔꯤ꯫ ꯑꯗꯨꯒ ꯕꯜꯔꯥꯝꯗꯤ ꯄꯥꯔꯀꯤꯡꯗ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯇꯩ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯅꯗꯤ ꯕꯜꯔꯥꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯐꯤꯖꯦꯠ ꯆꯛꯆꯥꯁꯤꯡ ꯑꯗꯨꯗ ꯂꯛꯅꯕꯤꯔꯤ꯫ ꯕꯜꯔꯥꯝ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯁꯣꯛ ꯑꯃꯗꯤ ꯄꯤꯡꯀꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯂꯣꯏꯔꯗꯨꯅ ꯄꯥꯔꯇꯤ ꯃꯐꯝꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯁꯤꯟꯗꯨꯅ ꯕꯜꯔꯥꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯣꯇꯦꯜ ꯇꯝꯅ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯄꯤꯡꯀꯤꯅ ꯍꯥꯏꯔꯤ, ꯑꯃꯦꯔꯤꯀꯥꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗ ꯊꯥ 6 ꯈꯛꯇꯪ ꯂꯩꯁꯤ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯥ 6 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥ ꯍꯟꯗꯣꯏꯅꯣ? ꯑꯁꯣꯛꯅꯗꯤ ꯌꯨꯝꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯒ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯀꯝꯗꯧꯅ ꯆꯠꯇꯣꯏꯅꯣ ꯍꯪꯂꯤ꯫ ꯄꯤꯡꯀꯤꯁꯨ ꯌꯨꯒꯤ ꯅꯤꯁꯥ ꯑꯗꯨꯅꯔ ꯀꯩꯅꯣ ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯥꯏꯗꯨꯅ ꯕꯜꯔꯥꯝꯗ ꯒꯥꯔꯤ ꯅꯝꯗꯅ ꯈꯥꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯕꯜꯔꯥꯝꯒꯤ ꯃꯍꯨꯠꯇ ꯃꯥ ꯑꯣꯏꯅ ꯒꯥꯔꯤ ꯊꯧꯒꯦ ꯍꯥꯏꯔꯤ꯫ ꯕꯜꯔꯥꯝꯅ ꯐꯅ ꯈꯥꯝꯖꯔꯕꯁꯨ ꯑꯁꯣꯛ ꯑꯃꯗꯤ ꯄꯤꯡꯀꯤ ꯑꯅꯤꯅꯗꯤ ꯀꯩꯝꯇ ꯇꯥꯔꯝꯗꯅ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯕꯜꯔꯥꯝ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯃꯇꯣꯝꯗ ꯐꯝꯍꯧꯔꯤ꯫ ꯃꯁꯥ ꯃꯇꯣꯝꯗ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯖꯅ ꯍꯪꯍꯧꯔꯤ, ꯃꯄꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯗꯤ ꯃꯤꯅꯥꯏ ꯑꯃꯒꯤ ꯃꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯍꯧꯅꯤ? ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯁꯣꯛ ꯑꯃꯗꯤ ꯄꯤꯡꯀꯤ ꯑꯃꯨꯛ ꯍꯟꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯜꯂꯛꯈꯤ꯫ ꯕꯜꯔꯥꯝ ꯎꯕ ꯃꯇꯝꯗ ꯄꯤꯡꯀꯤꯅ ꯍꯥꯏꯔꯛꯏ, ꯕꯜꯔꯥꯝ ꯑꯩꯈꯣꯏꯗꯤ ꯅꯪ ꯀꯥꯎꯔꯝꯃꯦꯗꯅ꯫ ꯍꯧꯖꯤꯛꯁꯨ ꯄꯤꯡꯀꯤꯅ ꯃꯥꯅ ꯑꯣꯏꯅ ꯒꯥꯔꯤ ꯊꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯕꯜꯔꯥꯝꯕꯨ ꯃꯅꯤꯡꯗ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ ꯐꯤꯂꯝꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯈꯤꯕ ꯑꯗꯨꯃꯛꯅꯤ꯫ ꯄꯤꯡꯀꯤꯅ ꯕꯔꯊꯗꯦꯒꯤ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯒꯥꯔꯤ ꯌꯥꯝꯅ ꯌꯥꯡꯅ ꯁꯥꯏꯠ ꯂꯥꯟꯅ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯃꯃꯩꯗꯗꯤ ꯁꯣꯔꯣꯛꯇ ꯊꯣꯛꯂꯛꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯤꯡꯀꯤꯒꯤ ꯒꯥꯔꯤꯅ ꯊꯣꯝꯗꯠꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯒꯥꯔꯤꯅ ꯍꯦꯛ ꯊꯣꯝꯗꯠꯂꯕ ꯃꯇꯨꯡꯗꯅ ꯄꯤꯡꯀꯤꯒꯤ ꯃꯁꯥꯗꯒꯤ ꯌꯨꯒꯤ ꯅꯤꯁꯥ ꯍꯟꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯒꯥꯔꯤ ꯈꯥꯝꯃꯤ꯫ ꯕꯜꯔꯥꯝꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯁꯣꯔꯣꯛꯇ ꯃꯆꯤ ꯂꯦꯡꯗꯅ ꯇꯥꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒ ꯑꯣꯏꯕꯒ ꯑꯅꯛꯄꯗ ꯃꯤ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯁꯣꯛ ꯑꯃꯗꯤ ꯄꯤꯡꯀꯤꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯑꯉꯥꯡꯁꯦ ꯁꯤꯕ ꯇꯥꯔꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯕꯜꯔꯥꯝꯅ ꯑꯁꯣꯛ ꯑꯃꯗꯤ ꯄꯤꯡꯀꯤꯕꯨ ꯈꯥꯝꯖꯤꯜꯂꯒ ꯍꯥꯏꯔꯤ, ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯨꯔꯕꯗꯤ ꯄꯤꯡꯀꯤ ꯃꯦꯗꯥꯝ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ꯫ ꯑꯗꯨꯅ ꯃꯤ ꯀꯅꯥꯝꯇ ꯎꯗ꯭ꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯒꯥꯔꯤꯗ ꯇꯣꯡꯈꯠꯂꯣ, ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯄꯤꯡꯀꯤ ꯃꯦꯗꯥꯝ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ꯫ ꯑꯗꯨꯕꯨ ꯄꯤꯡꯀꯤ ꯑꯃꯗꯤ ꯑꯁꯣꯛꯇꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯁꯣꯛꯄꯁꯦ ꯌꯦꯡꯂꯨꯁꯤ, ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯕꯜꯔꯥꯝꯅ ꯅꯝꯗꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯒꯥꯔꯤꯗ ꯇꯣꯡꯈꯠꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇꯅ ꯕꯜꯔꯥꯝꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯅ ꯄꯤꯡꯀꯤꯗꯤ ꯑꯁꯣꯛꯄ ꯑꯉꯥꯡ ꯑꯃ ꯃꯇꯣꯝꯗ ꯍꯨꯟꯗꯣꯛꯂꯝꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ, ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯒꯦ ꯍꯥꯏꯔꯤ꯫ ꯑꯁꯣꯛꯅꯗꯤ ꯀꯣꯟꯅ ꯇꯞꯅ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯄꯤꯡꯀꯤꯕꯨ ꯈꯥꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯄꯤꯡꯀꯤꯅꯗꯤ ꯃꯥ ꯃꯁꯥꯃꯛꯅ ꯃꯤ ꯑꯃ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯅ ꯃꯄꯤ ꯆꯦꯟꯊꯅ ꯀꯞꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯜꯔꯥꯝꯅ ꯃꯥꯒꯤ ꯂꯩꯐꯝꯒꯤ ꯅꯥꯀꯟꯗ ꯃꯤ ꯎꯔꯣꯏꯗꯕ ꯖꯒꯥ ꯑꯃꯗ ꯒꯥꯔꯤ ꯊꯧꯖꯤꯟꯗꯨꯅ ꯒꯥꯔꯤꯗ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯁꯣꯛꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯕꯜꯔꯥꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯝꯃꯤꯅꯣ ꯕꯜꯔꯥꯝ? ꯕꯜꯔꯥꯝꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯏ, ꯑꯉꯥꯡꯒꯤ ꯏ ꯈꯔ ꯇꯩꯔꯝꯃꯤ, ꯃꯗꯨ ꯇꯩꯊꯣꯛꯂꯝꯕꯅꯤ꯫ ꯑꯁꯣꯛꯇꯤ ꯏꯆꯝ ꯆꯝꯖꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯖꯕ ꯃꯇꯧ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯁꯤꯔꯝꯃꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯖꯅ ꯍꯪꯂꯛꯂꯤ꯫ ꯕꯜꯔꯥꯝꯅ ꯈꯨꯝꯂꯛꯏ, ꯁꯥꯔ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯂꯥꯟꯕꯅꯤ꯫ ꯑꯁꯣꯛꯅ ꯑꯃꯨꯛ ꯄꯥꯈꯠꯅ ꯍꯪꯂꯛꯏ, ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ? ꯃꯤꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯕꯜꯔꯥꯝꯅ ꯈꯨꯝꯂꯛꯏ, ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕ ꯃꯈꯣꯏꯒꯤꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯆꯥ 7-8 ꯄꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯆꯥꯁꯤꯡꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯀꯥꯎꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯍꯧꯗꯦ, ꯑꯗꯨꯅ ꯎꯍꯧꯕ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯅ ꯄꯨꯂꯤꯁꯇꯕꯨ ꯀꯅꯥꯅ ꯔꯤꯄꯣꯔꯠ ꯇꯧꯗꯣꯏꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯇꯣꯟꯕ ꯖꯥꯇꯤꯒꯤ ꯃꯤꯑꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯒꯦ ꯍꯥꯏꯖꯔꯕꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯗꯤ ꯑꯇꯣꯟꯕ ꯖꯥꯇꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯍꯟꯗꯕꯅꯤ꯫ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯕ ꯋꯥ ꯑꯃꯠꯇ ꯊꯣꯔꯛꯂꯔꯣꯏ ꯍꯥꯏꯅ ꯑꯁꯣꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯉꯁꯤꯗꯤ ꯕꯜꯔꯥꯝ ꯑꯍꯤꯡ ꯇꯨꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯨꯒꯤꯗꯃꯛꯇ ꯑꯆꯧꯕ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯈꯟꯖꯗꯨꯅ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫
ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ ꯕꯜꯔꯥꯝ ꯑꯁꯣꯛꯀꯤ ꯍꯣꯇꯦꯜꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯨꯀꯦꯁꯅ ꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯑꯣ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯕꯨ ꯃꯈꯣꯡ ꯅꯣꯏꯍꯟꯗꯨꯅ ꯊꯝꯈꯤꯕ ꯖꯃꯤꯟꯗꯥꯔ ꯑꯗꯨꯅꯁꯨ ꯕꯜꯔꯥꯝꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯣꯐꯥꯗ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯃꯨꯀꯦꯁꯅ ꯍꯪꯂꯛꯏ, ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯅꯥꯗꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ? ꯕꯜꯔꯥꯝꯅ ꯈꯨꯝꯂꯛꯏ, ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯨꯀꯦꯁꯅꯁꯨ ꯑꯃꯨꯛ ꯅꯣꯛꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯎꯀꯤꯜ ꯑꯗꯨꯅ ꯑꯦꯐꯤꯗꯦꯚꯤꯠ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯃꯨꯀꯦꯁꯇ ꯍꯥꯏꯔꯤ, ꯅꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯁꯦ ꯃꯥꯒꯤ ꯃꯊꯧꯗꯤ ꯈꯪꯖꯔꯕ? ꯃꯨꯀꯦꯁꯅꯁꯨ ꯆꯦ ꯑꯗꯨ ꯕꯜꯔꯥꯝꯗ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯗꯤ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯃꯤꯅꯤ, ꯑꯗꯨꯅ ꯕꯜꯔꯥꯝ ꯆꯦ ꯑꯁꯤꯗ ꯏꯔꯤꯕꯁꯦ ꯑꯝꯇ ꯄꯥꯔꯛꯑꯣ꯫ ꯕꯜꯔꯥꯝꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯦ ꯑꯗꯨ ꯂꯧꯗꯨꯅ ꯄꯥꯔꯝꯃꯤ꯫ ꯆꯦ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯅꯕꯦꯝꯕꯔ ꯇꯥꯡ 3ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯩ ꯏꯇꯣꯝꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯩꯒꯤ ꯒꯥꯔꯤꯅ ꯊꯣꯝꯈꯤ꯫ ꯒꯥꯔꯤꯅ ꯊꯣꯝꯂꯝꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯦꯜꯂꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯌꯨꯝꯕꯨꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ, ꯑꯩ ꯏꯇꯣꯝꯗꯅ ꯇꯧꯈꯤꯕ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯄꯤꯡꯀꯤꯒꯤ ꯃꯔꯥꯜ ꯃꯉꯣꯟꯗ ꯊꯪꯖꯤꯜꯂꯛꯄꯁꯤꯗ ꯕꯜꯔꯥꯝꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯈꯟꯖꯔꯨꯕ ꯑꯁꯣꯛꯁꯨ ꯅꯥꯀꯟꯗ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ꯫ ꯕꯜꯔꯥꯝꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯨꯀꯦꯁꯅ ꯍꯥꯏꯔꯛꯏ, ꯕꯜꯔꯥꯝ, ꯅꯪꯒꯤ ꯌꯨꯝꯗ ꯑꯩ ꯆꯠꯂꯨꯔꯕꯅꯤ, ꯅꯈꯣꯏꯒꯤ ꯅꯕꯣꯛ ꯀꯨꯁꯨꯝꯅꯁꯨ ꯑꯦꯐꯤꯗꯦꯚꯤꯠ ꯑꯁꯤꯗ ꯏꯔꯤꯕ ꯄꯨꯝꯅꯃꯛ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯆꯦ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯔꯛꯂꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯔꯁꯨ ꯂꯧꯍꯧꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯐꯤꯗꯦꯚꯤꯠ ꯑꯗꯨꯒꯤ ꯅꯪꯒꯤ ꯅꯃꯤꯡ ꯏꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯁꯤꯜꯂꯣ꯫ ꯃꯇꯥꯡ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯑꯁꯣꯛꯁꯨ ꯂꯦꯞꯇꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯕꯗ ꯍꯥꯏꯔꯛꯏ, ꯑꯁꯨꯝꯅ ꯃꯤ ꯑꯃꯗ ꯃꯔꯥꯜ ꯊꯪꯖꯤꯟꯕꯁꯦ ꯇꯧꯒꯨꯝꯁꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯨꯀꯦꯁꯅ ꯈꯣꯟꯖꯥꯎ ꯊꯥꯔꯒ ꯂꯥꯎꯊꯔꯛꯏ, ꯑꯆꯨꯝ ꯑꯔꯥꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯪꯂꯒꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯁꯣꯛꯄꯗꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯪꯒꯤ ꯅꯨꯄꯤ ꯄꯨꯔꯒ ꯍꯣꯇꯦꯜꯗ ꯆꯦꯜꯂꯛꯂꯤꯗꯤ ꯀꯩꯒꯤꯅꯣ? ꯑꯁꯣꯛꯄꯗꯨ ꯌꯦꯡꯕꯤꯔꯝꯕ ꯌꯥꯗꯕ꯭ꯔꯥ? ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯗꯤ ꯌꯥꯗꯕ꯭ꯔꯥ? ꯑꯁꯣꯛꯁꯨ ꯃꯤꯠꯀꯤ ꯊꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯨꯀꯦꯁꯇ ꯋꯥ ꯑꯃꯠꯇ ꯃꯈꯥ ꯇꯥꯅ ꯍꯥꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯑꯁꯣꯛꯀꯤ ꯃꯇꯧ ꯎꯔꯨꯕꯗ ꯕꯜꯔꯥꯝ ꯅꯤꯡꯕ ꯑꯣꯟꯊꯣꯛꯅ ꯀꯥꯏꯈꯤ꯫ ꯃꯄꯨꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯒꯅꯤ ꯈꯜꯂꯨꯕ, ꯃꯥꯕꯨ ꯑꯋꯥꯐꯝꯗꯒꯤ ꯀꯟꯕꯤꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯊꯝꯖꯔꯨꯕ ꯄꯨꯝꯅꯃꯛ ꯀꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯄꯨꯅꯤ ꯈꯟꯖꯔꯨꯕ ꯑꯁꯣꯛꯅ ꯐꯥꯎꯕ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯕꯜꯔꯥꯝ ꯑꯦꯐꯤꯗꯦꯚꯤꯠ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯂꯥꯟꯁꯨ ꯂꯥꯟꯗꯕ ꯃꯥꯅ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯔꯥꯜ ꯌꯥꯖꯔꯤ꯫ ꯕꯜꯔꯥꯝꯅ ꯁꯥꯏꯟ ꯇꯧꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯨꯀꯦꯁꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯅ ꯕꯜꯔꯥꯝꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯦꯝꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯕꯜꯔꯥꯝ ꯑꯉꯥꯡꯗꯤ ꯅꯠꯇꯦ, ꯑꯗꯨꯅ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯥꯃꯛꯅ ꯈꯪꯖꯔꯕꯅꯤ꯫ ꯑꯗꯨꯅ ꯎꯄꯥꯏꯗꯤ ꯂꯩꯖꯗꯕꯅꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯅꯣꯛꯃꯤ ꯇꯧꯔꯤ, ꯃꯄꯨꯅ ꯍꯥꯏꯕꯗꯤ ꯏꯜꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯜꯔꯥꯝ ꯃꯄꯨꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃꯅ ꯉꯝꯃꯤ, ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯂꯥꯛꯆꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯄꯦꯟꯖꯗ꯭ꯔꯤ, ꯃꯁꯥ ꯃꯇꯣꯝꯗꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯖꯔꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯜꯔꯥꯝ ꯀꯩꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯥꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯅꯠꯇ꯭ꯔꯒꯅ ꯖꯁꯇ ꯍꯥꯏꯔꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯊꯣꯛꯇꯦ꯫ ꯃꯥꯒꯤ ꯑꯄꯤꯛꯄ ꯀꯥꯈꯨꯗꯨꯗ ꯃꯇꯣꯝꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ꯫ ꯄꯨꯂꯤꯁꯇ ꯃꯥꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯐꯥꯕ ꯂꯥꯛꯀꯅꯤ ꯈꯟꯗꯨꯅ ꯄꯨꯂꯤꯁ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯑꯁꯣꯛꯁꯨ ꯃꯗꯨꯃꯉꯥꯏ, ꯅꯨꯄꯥ ꯊꯣꯛꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯕꯗꯤ ꯉꯝꯖꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯕꯜꯔꯥꯝꯗ ꯏꯟꯁꯤꯟꯈꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ꯫ ꯅꯣꯡꯃ ꯕꯜꯔꯥꯝꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯤꯉꯩꯗ ꯕ꯭ꯔꯣꯀꯔ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯕꯣꯁꯅ ꯐꯣꯟ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯛꯇꯨꯅ ꯅꯪꯕꯨ ꯀꯧꯔꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯐꯝꯁꯤꯗ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯑꯣꯏꯔꯦ꯫ ꯕꯜꯔꯥꯝꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯤꯔꯛ ꯅꯥꯔꯛ ꯈꯪꯂꯕ ꯕ꯭ꯔꯣꯀꯔ ꯑꯗꯨꯅ ꯍꯪꯂꯛꯏ, ꯅꯪꯉꯣꯟꯗ ꯀꯔꯤ ꯗꯁꯥ ꯇꯥꯕ ꯌꯥꯎꯔꯕꯒꯦ? ꯑꯗꯨꯕꯨ ꯕꯜꯔꯥꯝꯗꯤ ꯀꯩꯝꯇ ꯈꯨꯝꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯜꯔꯥꯝ ꯃꯄꯨꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯕꯜꯔꯥꯝꯅ ꯀꯥ ꯆꯪꯂꯨꯕ ꯃꯇꯝꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯄꯨꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯎꯠꯂꯛꯏ꯫ ꯕꯜꯔꯥꯝ ꯍꯦꯛ ꯎꯕꯒ ꯖꯃꯤꯟꯗꯥꯔꯅ ꯃꯆꯤꯟ ꯊꯤꯗꯨꯅ ꯆꯩꯔꯒ ꯍꯪꯂꯛꯏ, ꯅꯪꯕꯨ ꯍꯟꯖꯟ ꯍꯟꯖꯟ ꯀꯧꯅꯍꯜꯂꯤꯕ ꯀꯩꯒꯤꯅꯣ? ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯑꯩꯒꯤ ꯈꯣꯡꯌꯥꯁꯤ ꯅꯣꯏꯔꯨ ꯂꯥꯛꯑꯣ꯫ ꯕꯜꯔꯥꯝꯁꯨ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯃꯔꯦꯡꯕꯥꯟꯗ ꯖꯃꯤꯟꯗꯥꯔꯒꯤ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯃꯁꯥꯖ ꯇꯧꯔꯤ꯫ ꯌꯨꯝꯕꯨꯅ ꯀ꯭ꯔꯤꯀꯦꯠ ꯌꯦꯡꯗꯨꯅ ꯄꯩꯁꯥ ꯊꯥꯅꯔꯤ꯫ ꯃꯌꯥꯝ ꯃꯔꯛꯇ ꯑꯁꯣꯛꯁꯨ ꯀ꯭ꯔꯤꯀꯦꯠ ꯌꯦꯡꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯤꯡꯀꯤ ꯊꯣꯔꯛꯂꯒ ꯑꯁꯣꯛꯇ ꯍꯪꯂꯛꯏ, ꯕꯜꯔꯥꯝꯒꯤ ꯋꯥꯐꯝꯗꯨꯗꯤ ꯃꯉꯣꯟꯗ ꯍꯥꯏꯕꯤꯔꯕ? ꯃꯌꯥꯝꯁꯨ ꯍꯥꯏꯗ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯅꯔꯛꯏ꯫ ꯄꯤꯡꯀꯤꯅ ꯑꯩ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯕꯜꯔꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯕꯜꯔꯥꯝꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯜꯔꯥꯝ, ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀ ꯄꯥꯎ ꯐꯥꯎꯅꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯈꯤꯕ ꯑꯦꯐꯤꯗꯦꯚꯤꯠ ꯑꯗꯨ ꯁꯤꯖꯤꯟꯅꯔꯔꯣꯏ, ꯄꯨꯂꯤꯁꯅ ꯅꯪꯕꯨ ꯐꯥꯕ ꯂꯥꯛꯂꯔꯣꯏ꯫ ꯕꯜꯔꯥꯝ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕꯗ ꯃꯁꯥꯗ ꯄꯥꯈꯠꯆꯔꯝꯕ, ꯋꯥꯖꯔꯝꯕ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈꯤꯕꯒꯨꯝ ꯃꯁꯥꯗꯣ ꯈꯪꯌꯥꯡ ꯌꯥꯡꯉꯤ꯫ ꯃꯤꯀꯨꯞ ꯑꯃꯇꯪꯗꯤ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯇꯨꯅ ꯖꯃꯤꯟꯗꯥꯔꯒꯤ ꯃꯈꯣꯡ ꯅꯣꯏꯔꯤꯕꯗꯣ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯦꯞꯄꯨꯏ꯫ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯖꯃꯤꯟꯗꯥꯔꯅ ꯕꯜꯔꯥꯝꯒꯤ ꯃꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥ ꯇꯧꯁꯤꯟꯅꯔꯤꯕ ꯀꯩꯒꯤꯅꯣ? ꯀꯇꯟ ꯆꯨꯒꯅꯨ, ꯅꯊꯧ ꯐꯖꯅ ꯇꯧ꯫ ꯄꯤꯡꯀꯤꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡꯉꯒ ꯂꯩꯕꯒ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯖꯃꯤꯟꯗꯥꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ꯫ ꯃꯤ ꯑꯃꯗꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ? ꯇꯟꯖꯥ ꯑꯁꯤꯗ ꯑꯁꯣꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯤꯡꯀꯤꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ, ꯄꯤꯡꯀꯤꯕꯨ ꯈꯥꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯣꯛꯅ ꯍꯥꯏꯔꯤ, ꯃꯁꯤꯗꯤ ꯆꯠꯅꯕꯤꯅꯤ, ꯃꯁꯤꯗ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯄꯤꯡꯀꯤꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯅꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔꯕꯗꯤ ꯑꯩꯒ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯄꯥꯝꯃꯤ,
ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯂꯩꯊꯅꯤꯡꯗꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯅ ꯃꯨꯀꯦꯁꯅ ꯑꯁꯣꯛꯇ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯤ, ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯈꯔ ꯁꯦꯟꯅꯧ, ꯃꯥꯕꯨ ꯑꯋꯥꯐꯝꯗꯒꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯗꯤ ꯁꯣꯝꯗ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯅꯗꯤ ꯑꯁꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯊꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ꯫ ꯑꯁꯣꯛꯅꯁꯨ ꯍꯥꯏꯔꯤ, ꯃꯗꯨꯃꯛꯇꯤ ꯇꯧꯍꯜꯂꯣꯏ, ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯟꯅꯒꯦ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯕꯜꯔꯥꯝꯗꯤ ꯃꯥꯒꯤꯗꯃꯛꯇ ꯄꯤꯡꯀꯤꯅ ꯂꯦꯞꯄꯤꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯏꯅꯧ ꯅꯧꯕ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯃꯤꯟꯗꯥꯔ ꯑꯃꯗꯤ ꯃꯨꯀꯦꯁ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯕꯜꯔꯥꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯀꯦꯁꯅ ꯇ꯭ꯔꯦꯟ ꯇꯣꯡꯂꯝꯗꯥꯏꯗ ꯕꯜꯔꯥꯝꯗ ꯍꯥꯏꯔꯤ, ꯅꯪꯅ ꯃꯤ ꯑꯃ ꯒꯥꯔꯤꯅ ꯊꯣꯝꯗꯠꯂꯨꯏ ꯍꯥꯏꯕꯒꯤ ꯅꯁꯥꯅ ꯁꯥꯏꯟ ꯇꯧꯕ ꯑꯦꯐꯤꯗꯦꯕꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯩꯔꯕꯅꯤ, ꯑꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯅꯤꯡꯊꯤꯅ ꯆꯦꯛꯁꯤꯟꯅ ꯇꯧ, ꯑꯁꯣꯏꯕ ꯑꯃ ꯍꯦꯛ ꯌꯥꯎꯔꯛꯄꯗ ꯑꯦꯐꯤꯗꯦꯕꯤꯠ ꯑꯁꯤꯃꯛ ꯄꯨꯂꯤꯁꯇ ꯄꯤꯊꯣꯛꯀꯅꯤ, ꯅꯪꯕꯨ ꯐꯥꯍꯟꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯜꯔꯥꯝꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗꯒꯤ ꯍꯜꯂꯛꯄꯗ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯁꯥꯎꯅꯤꯡꯕ, ꯃꯤꯅ ꯂꯥꯛꯆꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯖꯗꯕꯁꯤꯡ ꯑꯗꯣ ꯇꯥꯏꯅꯐꯝ ꯈꯪꯗꯕꯗꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯤ ꯆꯥꯛꯅꯤ ꯐꯤꯅꯤꯕꯤ ꯅꯨꯄꯤ ꯑꯃꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯔꯤ, ꯑꯎ ꯑꯎꯕ ꯃꯤꯑꯣꯏꯁꯤꯡꯗ ꯈꯠꯅꯕ ꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯜꯔꯥꯝ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯤꯡꯀꯤꯁꯨ ꯕꯜꯔꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯕꯜꯔꯥꯝꯕꯨ ꯍꯧꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯤ, ꯑꯩꯕꯨ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕꯗꯪ ꯊꯤꯟꯕꯤꯔꯨ ꯂꯥꯛꯑꯣ꯫ ꯄꯤꯡꯀꯤꯅ ꯑꯁꯣꯛ ꯌꯥꯎꯗꯅ ꯃꯇꯣꯝꯗ ꯑꯦꯌꯔꯄꯣꯔꯠꯇ ꯆꯠꯂꯤꯕꯁꯤ ꯑꯁꯣꯛ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕ ꯕꯜꯔꯥꯝꯅꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯁꯣꯛꯇ ꯀꯩꯝꯇꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯕꯜꯔꯥꯝ ꯑꯃꯗꯤ ꯄꯤꯡꯀꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯕꯜꯔꯥꯝ ꯑꯃꯗꯤ ꯄꯤꯡꯀꯤ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯤ꯫ ꯑꯗꯨꯕꯨ ꯕꯜꯔꯥꯝꯒꯤ ꯋꯥꯈꯜꯗꯗꯤ ꯄꯤꯡꯀꯤꯅ ꯃꯉꯣꯟꯗ ꯂꯥꯏꯔꯕꯒꯤ ꯌꯦꯡꯒꯣꯜꯗꯒꯤ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯥꯟꯊꯣꯛꯅꯕ ꯂꯝꯕꯤ ꯊꯤꯕ ꯂꯦꯞꯀꯅꯨ, ꯅꯥꯟꯊꯣꯛꯅꯕ ꯂꯝꯕꯤꯗꯣ ꯅꯃꯥꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ, ꯇꯟꯖꯥ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨം ꯇꯥꯔꯤ꯫ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯛꯄ ꯃꯇꯝꯗꯅ ꯄꯤꯡꯀꯤꯅ ꯑꯦꯌꯔꯄꯣꯔꯠ ꯃꯅꯨꯡ ꯆꯪꯂꯝꯗꯥꯏꯗ ꯑꯦꯟꯚꯦꯂꯞ ꯑꯃ ꯂꯧꯊꯣꯛꯂꯒ ꯕꯜꯔꯥꯝꯗ ꯄꯤꯔꯝꯃꯤ꯫ ꯕꯜꯔꯥꯝꯅ ꯑꯦꯟꯚꯦꯂꯞ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯦꯟꯚꯦꯂꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯧꯉꯥ ꯆꯞꯄꯤ ꯉꯥꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯁꯣꯛꯅ ꯕꯜꯔꯥꯝꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ, ꯑꯩ ꯈꯪꯍꯟꯗꯅ ꯄꯤꯡꯀꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯦꯌꯔꯄꯣꯔꯠꯇ ꯊꯤꯜꯂꯨꯔꯤꯕꯅꯣ? ꯃꯆꯤꯟꯅ ꯆꯩꯔꯝꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤ꯫ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔ ꯄꯥꯏꯗꯨꯅ ꯃꯁꯥ ꯅꯤꯛꯂꯒ ꯍꯪꯂꯤ, ꯑꯩ ꯈꯪꯍꯟꯗꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯦꯌꯔꯄꯣꯔꯠꯇ ꯊꯤꯜꯂꯨꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯕꯜꯔꯥꯝꯁꯨ ꯍꯥꯟꯅꯗꯒꯤ ꯁꯥꯎꯅꯤꯡꯉꯒ ꯂꯩꯕꯒ ꯐꯥꯊꯕ ꯉꯝꯍꯧꯗꯗꯨꯅ ꯑꯁꯣꯛꯄꯨ ꯀꯟꯅ ꯏꯟꯊꯣꯔꯛꯈꯤ꯫ ꯁꯥꯐꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯣꯛ ꯂꯩꯃꯥꯏ ꯃꯈꯥꯗ ꯇꯨꯁꯤꯜꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯣꯛꯅ ꯑꯉꯛꯄ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯕꯜꯔꯥꯝꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯈꯥ ꯆꯤꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯅꯪꯕꯨ ꯖꯦꯜꯗ ꯊꯝꯂꯝꯂꯕꯗꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯃꯣꯏ꯫ ꯕꯜꯔꯥꯝꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯀꯥꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯕꯜꯔꯥꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯑꯁꯣꯛꯅ ꯃꯥꯕꯨ ꯀꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ, ꯑꯗꯨꯒ ꯋꯥꯈꯜꯗꯅ ꯑꯁꯣꯛꯅ ꯃꯥꯕꯨꯁꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯄꯤꯡꯀꯤꯒꯤ ꯃꯅꯥꯛꯇ ꯑꯃꯦꯔꯤꯀꯥ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕꯁꯨ ꯐꯥꯎꯖꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯜꯔꯥꯝ ꯑꯁꯣꯛꯀꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯣꯛꯇꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯌꯨ ꯊꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯕꯜꯔꯥꯝꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯌꯨ ꯊꯛꯂꯕꯗꯤ ꯍꯛꯆꯥꯡ ꯁꯣꯛꯂꯅꯤ, ꯌꯨ ꯊꯛꯄ ꯂꯦꯞꯄꯤꯔꯣ ꯁꯥꯔ꯫ ꯑꯁꯣꯛꯅꯁꯨ ꯌꯥꯝꯅ ꯄꯦꯟꯖꯗꯨꯅ ꯍꯥꯏꯔꯤ, ꯃꯁꯤ ꯄꯨꯝꯅꯃꯛ ꯄꯤꯡꯀꯤꯒꯤ ꯃꯔꯥꯜꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯄꯤꯡꯀꯤꯗ ꯃꯔꯥꯜ ꯁꯤꯖꯤꯟꯕꯇ ꯅꯠꯇꯅ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩꯔꯤ꯫ ꯕꯜꯔꯥꯝ ꯑꯁꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯌꯨ ꯉꯥꯎꯔꯕ ꯑꯁꯣꯛꯀꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯤ꯫ ꯕꯜꯔꯥꯝꯒꯤ ꯃꯇꯧ ꯑꯁꯤꯗ ꯄꯦꯟꯖꯔꯕ ꯑꯁꯣꯛꯅꯗꯤ ꯍꯪꯂꯤ, ꯕꯜꯔꯥꯝ, ꯑꯩꯈꯣꯏꯅꯗꯤ ꯅꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯇꯧꯏ, ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯁꯨꯛ ꯂꯨꯅ ꯇꯧꯔꯤꯕꯅꯣ? ꯕꯜꯔꯥꯝꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯈꯨꯝꯂꯤ, ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯜꯔꯥꯝ ꯑꯁꯣꯛꯅ ꯊꯛꯅꯅꯕ ꯂꯦꯃꯟ ꯖꯨꯏꯁ ꯑꯃ ꯄꯨꯔꯒ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯣꯛꯇꯤ ꯁꯣꯐꯥꯗ ꯏꯁꯤꯁꯤꯅ ꯇꯨꯝ ꯂꯩꯔꯝꯃꯤ꯫ ꯕꯜꯔꯥꯝꯅ ꯍꯟꯖꯟ ꯍꯟꯖꯟ ꯀꯧꯔꯕꯁꯨ ꯑꯁꯣꯛꯇꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯛꯀꯤ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯛꯂꯝꯕꯗꯒꯤ ꯑꯁꯣꯛꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯀꯟꯅ ꯊꯥꯖꯤꯜꯂꯤ, ꯃꯈꯨꯠ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯣꯛꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯛꯇꯤ ꯑꯁꯤꯕꯒꯨꯝ ꯇꯨꯝꯈ꯭ꯔꯦ, ꯑꯗꯨꯅ ꯀꯩꯝꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯑꯁꯣꯛꯀꯤ ꯃꯇꯧ ꯎꯔꯨꯔꯒ ꯕꯜꯔꯥꯝꯅ ꯃꯁꯥ ꯃꯇꯣꯝꯗ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯖꯔꯤ, ꯃꯤꯅꯥꯏ ꯑꯩꯈꯣꯏꯅ ꯃꯄꯨ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯃꯄꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯡꯁꯤꯗ꯭ꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯟ ꯊꯣꯡꯗꯅ ꯌꯨꯝꯕꯨ ꯅꯠꯇ꯭ꯔꯒꯅ ꯃꯄꯨꯕꯨ ꯅꯨꯡꯁꯤꯗꯕ ꯁꯥꯖꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯂꯣꯠꯅ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ? ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯕꯜꯔꯥꯝꯅ ꯑꯁꯣꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯧꯊꯣꯛꯇꯨꯅ ꯁꯦꯠꯂꯤ, ꯃꯁꯝ ꯃꯅꯥ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯀꯥꯎꯟꯇꯔꯗ ꯂꯩꯔꯤꯕ ꯑꯇꯥꯡꯕ ꯌꯨꯁꯤꯡ ꯑꯗꯨ ꯊꯛꯇꯣꯛꯂꯤ꯫ ꯄꯤꯡꯀꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯊꯃꯣꯏ ꯀꯥꯏꯔꯕ ꯑꯁꯣꯛꯀꯤ ꯁꯦꯟꯅꯕꯒꯤ ꯗꯥꯏꯇ ꯕꯜꯔꯥꯝꯅ ꯃꯁꯥꯅ ꯌꯥꯅ ꯂꯧꯈꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯁꯣꯛꯀ ꯂꯩꯈꯤ, ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯕꯗ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯣꯛꯇꯤ ꯄꯤꯡꯀꯤꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯜꯔꯥꯝꯅ ꯑꯁꯣꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯅꯕ ꯍꯥꯏꯔꯤ꯫ ꯄꯤꯡꯀꯤ ꯃꯦꯗꯥꯝꯅ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕ ꯆꯠꯄꯒꯤ ꯂꯝꯕꯤꯗꯨꯗ ꯃꯦꯗꯥꯝꯗꯤ ꯀꯞꯄꯒ ꯆꯠꯈꯤ꯫ ꯃꯦꯗꯥꯝꯅ ꯁꯥꯔꯕꯨꯗꯤ ꯌꯥꯝꯅ ꯊꯥꯖꯩ, ꯏꯟꯗꯤꯌꯥꯗ ꯑꯆꯧꯕ ꯊꯕꯛ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯈꯤꯒꯅꯤ ꯍꯥꯏꯅ ꯃꯦꯗꯥꯝꯅ ꯌꯥꯝꯅ ꯊꯥꯖꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯅ ꯃꯨꯀꯦꯁꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛꯇ ꯏꯟꯗꯨꯅꯇ ꯂꯩꯔꯕꯗꯤ ꯃꯤ ꯑꯣꯏꯔꯔꯣꯏ, ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯤꯕꯗꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯃꯨꯀꯦꯁꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯣꯛꯇꯤ ꯕꯜꯔꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯏꯄꯪ ꯄꯪꯅ ꯂꯣꯏꯅꯃꯛ ꯊꯥꯖꯔꯝꯃꯤ꯫ ꯄꯤꯡꯀꯤꯅ ꯃꯥꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯡꯁꯤ, ꯃꯉꯣꯟꯗ ꯊꯥꯖꯕ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯖꯔꯤ꯫ ꯕꯜꯔꯥꯝꯁꯨ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡꯗꯤ ꯂꯩꯖꯕ ꯃꯤꯅꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯁꯣꯛꯅ ꯇꯥꯅꯤꯡꯒꯗꯕ ꯋꯥꯍꯩ ꯈꯛꯇꯃꯛ ꯍꯥꯏꯔꯤ꯫
ꯃꯁꯤꯃꯛꯅꯁꯨ ꯑꯁꯣꯛꯅ ꯕꯜꯔꯥꯝꯕꯨ ꯊꯥꯖꯕ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯨꯀꯦꯁ ꯑꯃꯨꯛ ꯍꯟꯅ ꯗꯦꯜꯂꯤꯗ ꯂꯥꯛꯂꯝꯃꯤ ꯃꯨꯀꯦꯁꯅ ꯆꯦ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯑꯁꯣꯛꯇ ꯄꯤꯔꯗꯨꯅ ꯍꯥꯏꯔꯤ ꯄꯤꯡꯀꯤꯅ ꯅꯈꯣꯏ ꯑꯅꯤ ꯗꯥꯏꯚꯣꯔꯁ ꯇꯧꯅꯅꯕ ꯆꯦ ꯊꯥꯔꯛꯂꯦ ꯃꯨꯀꯦꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯁꯣꯛꯇꯤ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯑꯩ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯒ ꯄꯤꯡꯀꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯨꯀꯦꯁꯅꯗꯤ ꯑꯁꯣꯛꯄꯨ ꯈꯥꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯅꯨꯄꯤꯗ ꯅꯣꯟꯖꯗꯨꯅ ꯂꯩꯔꯕꯗꯤ ꯇꯨꯡꯗ ꯋꯥꯖꯒꯦꯗꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯃꯥ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯁꯣꯛꯅꯗꯤ ꯄꯤꯡꯀꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯨꯀꯦꯁꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯂꯤ ꯕꯜꯔꯥꯝꯁꯨ ꯇꯟꯖꯥ ꯑꯁꯤꯗ ꯑꯁꯣꯛꯀꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯁꯣꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯕꯜꯔꯥꯝꯅꯗꯤ ꯃꯇꯝ ꯈꯔ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯣꯠꯅ ꯇꯤꯟꯅꯅ ꯂꯩꯔꯨꯔꯕꯅꯤꯅ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯔꯛꯀꯅꯤ ꯈꯟꯅ ꯄꯨꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯕꯜꯔꯥꯝꯅ ꯑꯁꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯕꯜꯔꯥꯝꯒꯤ ꯋꯥꯈꯜꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯁꯣꯛꯅ ꯕꯜꯔꯥꯝꯅ ꯄꯨꯔꯛꯂꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯂꯥꯛꯇꯔ ꯂꯪꯊꯣꯔꯛꯈꯤ ꯃꯨꯀꯦꯁꯅꯁꯨ ꯃꯐꯝ ꯃꯇꯝ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯕꯜꯔꯥꯝꯗ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯕꯤꯔꯛꯈꯤ ꯕꯜꯔꯥꯝ ꯑꯁꯣꯛꯀꯤ ꯀꯥꯗꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯊꯣꯔꯛꯈꯤ ꯍꯟꯖꯟ ꯃꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯂꯧꯕꯤꯕ ꯃꯇꯧ ꯑꯁꯤꯗ ꯕꯜꯔꯥꯝ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯈꯝ ꯊꯦꯡꯅ ꯁꯥꯎꯈ꯭ꯔꯦ ꯃꯁꯤꯃꯛꯅ ꯃꯄꯨꯒꯤ ꯃꯈꯧꯔꯤ ꯃꯦꯠꯅꯤꯡꯕ ꯐꯥꯎꯔꯛꯈꯤ ꯃꯄꯨꯅ ꯆꯥꯟꯕꯤꯅꯕ ꯍꯣꯠꯅꯕꯗ ꯑꯐ ꯐꯠꯇ ꯃꯁꯥꯒꯤ ꯏꯖꯠꯀꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯟꯊꯈꯤꯗꯕ ꯃꯥꯒꯤ ꯃꯇꯧ ꯑꯄꯪꯕ ꯃꯇꯧꯅꯤ ꯈꯟꯖꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯄꯪꯁꯥꯎꯗ ꯁꯥꯎꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯕꯜꯔꯥꯝꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯒ ꯄꯤꯡꯀꯤꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕ ꯑꯦꯟꯚꯦꯂꯞ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯦꯟꯚꯦꯂꯞ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯕꯗ ꯆꯨꯝꯅꯒꯤ 9,900 ꯈꯛꯇꯪ ꯑꯣꯏꯔꯝꯃꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯕꯜꯔꯥꯝꯅ ꯃꯁꯥ ꯃꯇꯣꯝꯗ ꯈꯟꯖꯔꯤ 10,000 ꯐꯥꯎꯕ ꯁꯨꯗꯦ ꯑꯩꯉꯣꯟꯗ 10,000 ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯒ ꯂꯨꯄꯥ 100 ꯑꯃꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯧꯊꯣꯛꯈ꯭ꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯃꯔꯥꯜꯗꯣ ꯑꯩꯉꯣꯟꯗ ꯊꯪꯁꯤꯟꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯆꯨꯝꯅꯒꯤ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯤꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯥꯜ ꯑꯃ ꯑꯩꯉꯣꯟꯗ ꯊꯪꯁꯤꯟꯈꯤꯕ ꯑꯗꯨꯒꯤ ꯃꯃꯜ ꯑꯣꯏꯔꯒꯗꯤ ꯆꯨꯝꯅꯒꯤ ꯂꯨꯄꯥ 10,000 ꯑꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯄꯩꯁꯥ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯌꯥꯝꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯖꯅ ꯍꯥꯏꯖꯔꯤ ꯃꯤꯒꯤ ꯃꯔꯥꯜ ꯑꯃ ꯑꯩꯉꯣꯟꯗ ꯊꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅꯗꯤ ꯃꯄꯨꯅ ꯍꯥꯏꯕ ꯏꯟꯕ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯃꯈꯣꯏꯅ ꯁꯥꯏꯟ ꯇꯧ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯈꯤ ꯑꯩꯉꯣꯟꯗ ꯊꯪꯁꯤꯜꯂꯛꯂꯤꯕ ꯏꯔꯥꯜ ꯑꯗꯨꯒ ꯆꯥꯟꯅꯕ ꯄꯩꯁꯥ ꯑꯃꯠꯇ ꯐꯥꯎꯕ ꯂꯧꯍꯧꯗꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯜꯂꯨꯔꯒ ꯍꯧꯖꯤꯛꯇꯤ ꯕꯜꯔꯥꯝ ꯃꯇꯝ ꯑꯃꯗ ꯑꯁꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯝꯂꯝꯕ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯍꯦꯛ ꯈꯜꯂꯨꯕꯗ ꯁꯥꯎꯅꯤꯡꯕꯅ ꯍꯦꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯜꯔꯥꯝꯅ ꯕ꯭ꯔꯣꯀꯔꯗ ꯍꯪꯂꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯁꯦ ꯀꯔꯤꯅꯣ ꯕ꯭ꯔꯣꯀꯔꯅ ꯈꯨꯝꯂꯛꯏ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯃꯗꯥꯎ ꯌꯥꯖꯔꯕꯗꯤ ꯆꯍꯤ 95 ꯅꯠꯇ꯭ꯔꯒꯅ 50 ꯐꯥꯎꯕꯗꯤ ꯃꯄꯨꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯆꯍꯤ 95 ꯅꯠꯇ꯭ꯔꯒꯅ 50 ꯁꯨꯖꯜꯂꯛꯄ ꯃꯇꯝꯗ ꯅꯃꯤꯠ ꯎꯁꯤꯜꯂꯛꯇ꯭ꯔꯕꯗꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯐꯝꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯃꯄꯨꯒꯤ ꯌꯨꯝꯗꯒꯤꯁꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯀꯅꯤ ꯅꯪꯅ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯉꯩꯗ ꯄꯩꯁꯥ ꯈꯔ ꯇꯨꯡꯁꯤꯟꯖꯍꯧꯔꯒꯅ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯂꯝꯕꯤ ꯃꯇꯥꯏꯗ ꯍꯥꯡꯗꯣꯛꯂꯒ ꯁꯤꯕ ꯉꯥꯏꯅ ꯍꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯣꯔꯣꯛꯇ ꯂꯩꯕ ꯇꯥꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯃꯄꯨꯅ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯊꯕꯛ ꯂꯧꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯃꯔꯝ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯧꯊꯣꯛꯄꯤꯕꯁꯨ ꯌꯥꯏ ꯃꯁꯤꯅꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯕꯥꯕꯨꯁꯤꯡꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯔꯥꯏꯕꯛ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ ꯕꯜꯔꯥꯝꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯃꯄꯨ ꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯃꯁꯥꯃꯛ ꯈꯪꯖꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯜꯔꯥꯝ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯩꯁꯥ ꯇꯥꯅꯅꯕ ꯂꯝꯕꯤ ꯊꯤꯕ ꯍꯧꯔꯛꯂꯦ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯂꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯇꯥꯛꯄꯤꯕ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯗ꯭ꯔꯁꯨ ꯌꯥꯕ ꯑꯅꯧꯕ ꯁꯤꯟꯗꯣꯛꯇ꯭ꯔꯕꯁꯨ ꯌꯥꯕ ꯒꯥꯔꯤꯒꯤ ꯄꯥꯔꯠ ꯀꯌꯥ ꯑꯃ ꯁꯦꯝꯃꯤ ꯁꯤꯟꯗꯣꯛꯂꯦ ꯍꯥꯏꯖꯟꯗꯨꯅ ꯑꯁꯣꯛꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯂꯤ ꯕꯜꯔꯥꯝꯒꯤ ꯑꯅꯤꯁꯨꯕ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤꯅ ꯒꯥꯔꯤꯗ ꯍꯥꯟꯒꯗꯕ ꯊꯥꯎ ꯃꯌꯥꯝ ꯑꯃ ꯈꯥꯏꯗꯣꯛꯂꯒ ꯑꯇꯩ ꯑꯇꯣꯞꯄ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯃꯃꯜ ꯇꯥꯅ ꯌꯣꯟꯊꯣꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤꯅ ꯑꯁꯣꯛꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯉꯩꯗ ꯕꯜꯔꯥꯝꯅ ꯌꯨꯝꯕꯨꯒꯤ ꯒꯥꯔꯤꯗꯨ ꯇꯦꯛꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯍꯦꯟꯕ ꯄꯩꯁꯥ ꯇꯥꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯕꯜꯔꯥꯝꯗꯤ ꯃꯥꯅ ꯑꯍꯦꯟꯕ ꯇꯥꯟꯁꯤꯜꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯃꯁꯥꯗ ꯍꯔꯥꯎꯕꯗꯤ ꯐꯥꯎꯈꯤꯗꯦ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯃꯁꯥꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ ꯃꯔꯝꯗꯤ ꯃꯄꯨꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯥꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯐꯪꯐꯝ ꯊꯣꯛꯏꯕꯅꯤ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯂꯕ ꯄꯩꯁꯥ ꯑꯗꯨꯒꯤꯗꯃꯛꯇ ꯑꯁꯨꯛ ꯋꯥꯅ ꯊꯕꯛ ꯁꯨꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯃꯁꯥ ꯃꯇꯣꯝꯗꯁꯨ ꯁꯥꯎꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯜꯔꯥꯝꯅ ꯇꯦꯛꯁꯤ ꯊꯧꯔꯨꯔꯒ ꯃꯥꯒꯤ ꯀꯥꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯁꯣꯛꯅ ꯃꯥꯒꯤ ꯃꯣꯠꯂꯕ ꯎꯐꯨꯜ ꯋꯥꯐꯨꯜ ꯊꯥꯡꯕ ꯐꯃꯨꯡꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯕꯜꯔꯥꯝ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯁꯣꯛꯅ ꯍꯥꯏꯔꯛꯏ ꯕꯜꯔꯥꯝ ꯑꯩ ꯈꯪꯍꯟꯗꯕꯤꯗ ꯅꯪꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯣꯛꯇꯤ ꯌꯨ ꯉꯥꯎꯔꯒ ꯂꯩꯔꯤ ꯕꯜꯔꯥꯝꯁꯨ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯔꯛꯏ ꯁꯔ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩ ꯂꯥꯟꯖꯔꯦ ꯑꯁꯣꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯃꯟꯗꯤꯔꯗ ꯆꯠꯂꯒ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯕꯜꯔꯥꯝ ꯃꯥꯅ ꯄꯥꯈꯠꯂꯝꯕꯁꯤꯡ ꯑꯗꯨ ꯈꯪꯐ ꯍꯦꯛ ꯐꯩ ꯑꯗꯨꯅ ꯑꯁꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯤ ꯁꯥꯔꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕ ꯑꯩꯅ ꯃꯟꯗꯤꯔꯗ ꯂꯥꯏ ꯈꯨꯔꯨꯝꯂꯨꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯣꯛꯇꯤ ꯌꯨ ꯉꯥꯎꯔꯕꯅꯤನ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯃꯣꯠꯄ ꯀꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯕꯜꯔꯥꯝ ꯅꯪꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝꯁꯤ ꯑꯣꯟꯊꯣꯛꯅ ꯃꯣꯠꯂꯤ ꯃꯅꯝꯁꯨ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦ ꯕꯜꯔꯥꯝꯁꯨ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯠꯆꯔꯕꯁꯨ ꯃꯐꯝ ꯑꯁꯦ ꯑꯩꯒꯤꯗꯤ ꯇꯥꯖ ꯃꯍꯜꯒꯨꯝꯕꯅꯤ
Wari ngahak sanaraba matungda amuk Asokna mathwai nungaitana hairaki Balram aigi punsida aina tawningba thaba amatta mapung phana tawba ngamdre Balramna amu hanglai sarna kari tawningino Asokna khumlai aidi music yamna pamjai aduna isai sakpa mi ama oiningi matam amada aisu America da isai saknanaba yamna kanna khonaki adubu isai di sakpa ngamkide ngahak leragana amuk Asokna Bangalore da chalaga India da achauba ahongba ama puraknabagidamakta achauba karba ama amuk tawningi hairi Balram su Asokna hairiba wa khudimukta thawai yauna tari aduga marak-maraktana Asok sarnabu tawge khallabadi tawba ngamloidaba leite haina thagatsanari mathangi mikuk amadana Asokna isai sakminasi haiduna Balram makhoi ani sur taboi tadaboi amuk isai sakminari Asokti yugi nishanara kaino Balram da nuksina yengladuna hairi Balram nang khaktani aibu tasengnamakki nuksibiba Balram aisu nangumna icham chamba imung amada poklamlabadi aina tawningba thabak khudima athingba amatta leitana tawba ngamlamgani adubu Balram gi wakhaldadi masa matumda haijari Asokumna ina kena kunmi imungda pokpa midi maraiba fare makoi gidi punsida tawningba thabak khudima tawningapa matamda tawnanabagi shakti paisa watana lerabani adubu lairaba imungda pokpa macha singidi tawningi haiduna si tawningba matamda tawba ngamoi punsida amuktang tangna pirakpa tanja ngaiba natan upai leite Mathangi sindana Mukesh Delhi da laklami Balram amadi Asok makhoi anina Mukesh pa lawba laklami halakpagi lambidana Asokna hairi achaw asang makok thongba singda paisa thindok thinjin tawduna leibase ai pamaktre ai mafam asida leningdre Mukesh na mahari aikoi CM gi party si handa muti bot chodana maki porani aduna bot loidriba phawbadangdi mafam asida leraga opposition gi party da matam matung ina makhoi gi darkar tarakpa paisa amadi makoina pangbiyu haba mating sing ado pangbiraga loire Mathang amuk opposition na sarkar semnapa matamda aikoi gi damakta afaba khara tawbiraknaba tanja sida lambi da lakpa chakniba nupa amada Balram na paisa khara pirui masi urubadana Mukesh amadi Asok makhoi ani changdana Balram da machin thiduna cherei kari maramgi damakta paisa pithoino nangna pithokiba paisa adu nangi napana puna thambiramba paisa ra haina tathi ngangbirakhi Balram su wahi singa sina sauningbadi asum hengatki mathangi sindana Asok amadi Mukesh makhoi ni hotel ka yoropa matamda Balram gi replacement oina anuba driver ama thina nabagi damakta wa lotna khanari adubu makhoi ani na khanari ba wari singdudi Balram na sutumin na tahawi mathangi ayuktana Asok parliament mi unaba chatkani haduna thorakki makhutana angangba machugi airbag ama su pairi adubu hotel ka manung kaino ma korame haduna mana pairi ba angangba machugi bag adu Balram na piramlaga hotel manung da amu hatu changki Balram su khange Asok machin manaw na paisa thinba chatlibani haiba adubu nahan kaidi Balram na bag adu nomata phawa hangdoktuna yengludabani adubu ngasidi Balram bag do hangdoktuna yengloi bag adugi manungda yarumliba paisa mayam adu ubada Balram masada akiba angakpa phawkai adubu yamlaba paisa sing adu ubu matamdadi Balram masa matonda yamna sauna haijari asuk yamlaba paisa sing ase aina chahi ahumda phangadaba tolopdagi hengani adubu aina makhoi gi damakta tawbikhiba sing aduga hairurabadi paisa sing asidagi henna phangpham thoi mathangi nimit nini humidi Balram amadi Asok angangba machugi bekta paisa mayam puduna officer singi neta singi mayumda thinba chatli adabu Balram di hanaga manadre mana yengloge khallagasu mamitnadi paisa yawriba angangba machugi bek adu khakta da yengli Balram na mana tawi khalliba thabasi phattaba thabakni aranba thabakni habidi masa matumda su khangjai aduna lambi da thengnaba mi khudimakna magi mawong mato adu ta yengduna leiraboi khanjari adubu masi fana oiduna su Balram di Asokna bank tagi paisa lokthokpa paisa masing thiriba aduda mamit kuptaba makhai yengli Balram gi wakhalda phabu mapa laktuna hairi nangna Asok tagi paisa huran gi khalibadu karisu kaide Asok su makoina sarkar da tax thidanaba achaw sangsing da wadom libani makoi su sarkar dagi huralibani aduna huran bagi maral nangna amuk hana huran ba matamda karisu kaide mathangi sendana Balram amadi Asok makoi thabak loiraba matung hotel da amuk halakki Balram di matam amada matamoi seng Asok pu magi mapuni haina khanjakhibani aduna mana tawgi khalliba thabak mayam singse khantharuraga mamittagi mapi ira chena Asok ta sar ai kainomta haijagi harai Balram gi matawdu uruda Asokna harai nangsu aigi nakta Delhi da leraklibasi kuirakle aduna nangsu nayumda chatninglamani Balram su ingangangna hoi haina khumi masi matungduna Asokna paisa khara lakthoklaga Balram da piri nangi nayum chatnanaba paisa ni haina adubu Balram nati paisa masing thiruba matamdadi sumnagi yumda chatkibagi ticket ki paisa khakta orami halakpagi paisa di yaurumde aduna Balram di sauningba amukke hena helakki Asokna piramba paisa singadu suru na sinduna amuk langthokki mathangi sena bot haidokpa namini adubu laibak thibadi Asok mapa machana bot porani haina panaramba hana chief minister amuk hana bot kakre bot ki result hek khangba Asok di matha sabadu loikre mayumda yamna pakatna call toruduna hairi
nahandagi akhoi paisa piduna honariba misi onare CM na board kakre mathangi sindana Balram amadi Ashok board karaba chief minister bu board counting topa mafamdagi lawba laklami lambi da punna gari tongminaraga hanlakpa matamdana Ashokna ikoi hairi Madam na board karakpagi harau nungai bu phongdokpa oina Madam gi party gi phan oina na lupa lakh tara khatang donate tawjage adu nakan da famliba chief minister gi nupa aduna di yamna phajadaba khonda amada hairi akhoi se apangmani haina khanra opposition party da nakoina paisa kaya pikre habse akhoi su khangi aduna lakliba ningthokaba numit ki numidang waram pung 9 taba matamda hotel Sheraton da lupa lakh nimfu phuraga lakadabani makoina sanariba wari khudimakti Balram na tarami wari singa se taruraga Balram gi makokta su idea kaya ama lakhe mathangi sendana Balram yochai ma paiduna nungjaw amada hanjan kanna thomdali karigumba amagi damakta mangjongna na practice to thokpa su mali adugo Balram na magi kada halakpa matamdadi angang nupa macha amana Balram halakpa ngai leramre Balram uba matamda angang aduna yamna kijan hairi aidi khungangdagi bus tonglaga mafam masida lakpani kakagi maramda koihang hanglaga mafam masida kaka lakpa ngairam libani ibokna aibusu kakagi nakta leraga aisu driver oina nabagi damakta tharakhibani Balram mana pairu yochai aduna angang adui mareng bana thammaga hangli nangna kanano angang aduna yamna kijana khumlai aigi ming Dharam kawi indoncha latu gi machani masigi matungdana Dharamna mana pairu chithi du Balram da pirami Balram na chithi parpa matamdana mabokna sumna irami nangna yumda paisa tharaktaba tha teret kanumi nini sure nangna paisa tharaktrabani na akhoi di yamna ware aduna Balram nang paisa tharaktaba yaroi nangna taliba paisa sing do akhoi mayam gini na tomdagi natte aduga nangal hongnabagi damakta nupi macha amasu akhoi na thirabani haina singna bisu lorabani adubu karigumba nangna luhongba asigi damakti yumda laktrabade nasa yaudana nupi du nangal luhongani aduga nangi lepham mafam aduda nupi du su tharakani masida phawa nangna yumda paisa tharaktrabadi natragana nangi nupi bu lokshilu yadrabadi nangi mapu da chithi iraga wa khudima loinama haidokani nangbu warakhangani Balram tainafam khangdabadi asawna hemen khiduna Dharam gi mamada kupang kanna tharami aduga amukshu akiba khonjel amada hangli aigi luhongnabagi damak nupi ma hainaba loihorabra Dharam nasu yamna kijana khumlai thaba punamak sinlangba loinamak loihorabani mathangi sendana Balram macha nupa Dharam puduna Ashokki manakta lakpa matamdadi Ashokna ngasidi ngahan khaiga manadaba mongda harau na Balram da koiba chacharuro haiduna numit amagi suti pibirakhe adubu Balram su mafam asida leirakpa kuirabanina mafam asida kari chatnari kaidaunari haiba loinamak khangi paisa paiba ina kaira khunbasingna free da kariguma pot amata pithokloi haiba su khangi masimakna Balram na koiba chatpagi mahutta hotel gi jaga amada laisinduna laikhi mekup kharagi matungdana Balram na wakhanna khanjakibasingda achumbo orakli Ashokna Balram na chuti pibirakibadudi Balram gi replacement oinanaba anauba driver adugi driving test taunanabagi damaktani Ashokna tawriba khayumaksu Balram na loinama ukhi punamak khanglaba matungdana Balram Dharam ga loinana juda laklami makhoini na juda lakpa matamda juda yamna tangna phangba saron suron kaya hi matungda yamna tangna poi hainariba angauba kayema su urami matam mamada inspector na mabu mayamdagi haithoi singthoi haiduna tangna pokpa angauba kai White Tiger changdamnaduna mabu thagatkhibasingdu ningsinglakhi aduga thangnaba miku amaduna mana hauji hingliba minai punsi asi mamitta sangsangna urakhi mana hauji hingliba punsi mahing asida punsi chupa ma hinglagani khallubadana masada han amukta phawkhidru akiba ma phawrakhi mathangi senachina ningthau kaba numini chief minister da paisa thinma charkadaba numini Balram na thabak chatringeda babu singna thaklaga langthoklamba atangba yulili singi langthokpa mafam amada laklami aduga makhut chaba li ma khallaga thugarami masi matungdana machek naiba akaiba yulili duga loinana mana sena chana gadaba phirol kharaga loinana ningthina yomsilaga driver gi seat manakta thamjalami punnamak sem saba loiraba matungdana Balram mana tawge khalliba thaba du mai paknanabagi damakta ishora thamoi singna khurumjari aduga mana chalamdai matamdana Dharam da paisa khara pirami karigumba Balram na hayeng ayu phaba halaktrabadi Dharam su makha tana mafam asida leithaduna chen khro hairibani Balram na machanmak na haidrabusu mana hainingliba khudima adudi Dharam na su khanglabagum tawri mathangi sindana Ashok amadi Balram Sheraton hotel la chananaba thorakhi numitcha nongsu yamna kanna churami gari tongna Ashok na hairai Pinky na aiba America da lao aada punna leirasi hairakli Balram na amahanglai sardi America da chattoira Ashok na khumlai aidi aada chatlaga kaidoruduno iramdamsida ningkha tamna tawningbada tawraga leibane henna phai nonglakta wari sana laklaga ikhang khanghaudana mi tadaba ahangba lambi gi matai amada Balram na gari khamlami Ashok na kaidore hanglakpa matamda Balram na hairi tire da problem ma leiba male ai kumtharaga check tawruge adubu Balram na gari de kumtharakpa matamdadi
माना सेम सादुना पुरखिबा अकाइबा लिक्ली अदु पाइरगा कुमथरखि मिरक नारक ngahak कोयेंग yinglaba matungda kanasu leitre khanglakhi matam asi khakta balramna mana purakhiba likli machit adu mafam chana thamnami sem saba loiraba matungda na balramna asokta hairi sar tayar se yadre sar na ngahak tang kumthabirak aigi mateng pangbiradi ilai laina sem bayani adu asokna nongmarakta kumtharak patalli gari semnaba mi kau hairi balramna amukhumlai nonglakchida gari sem mi su lakpiyu yaroi karigumba lakpa tarabasu matam kuina changani sarna chatkadobe thaba adu thengani asoksu upai leitraduna tande mande gari dei kumtharakhe aduga khangbai khangdobai pakthaduna gari tayar da namdana yenglami tanja sida balramdi asokna udringeda mana mafam chaba yenglaga thamkiba likli machit adu lokhatlaga asokki matungda leptuna phibam semduna laikre aduga thangnaba miku amadana tayar yenglibani hana phamthaduna leiriba asokki makhorida akaiba likli machit aduna thinjilakhi Asok haugat pangamdana laimai makhada takre asokki matodu ururaga balramnadi yamna sauna hangli kari maramgi damakta aigi mahut sinnanaba anauba driver thiribano asokti makhorida sokrabanina mathwai kanbiyu haina lawbadi lairadana sor phawa khonba ngamdana yamna wana khangli tanja asida balram minungsi machet ama phawa hek uttaba makai laikho manakta mathwai hingnanaba yamna wana khonajariba asokki makhorida mana pairib akaiba likli machet aduna lenthatki Mikup kharagi matungdana asok machi lengkhidre I thokpa henan badagi laikhidre asok si khre khanglakpaga balram su gari matha kakhatuna mafam adudagi thuna yangna thodokhi balram na tasengna penjadana sauribadi zamindar amadi mukesh tani adubu manadi mukesh ta karisu tawba ngamkhide masimakna balramna ina khonba mayam maraktagi khwaidagi asonba asok to oina onsin khibani asokna maraibak thihobani adubu balramna di asokpu magi asengma mapuni haina khanjakhibani aduna mana tawruriba thaba asi maram chai haina khanjaba tarabasu mathamoidadi mana tawruriba thaba asi gidamakta maral achauba ama leire habadi masasu khangjari masimakna balram paisa mayam puduna chiraklaba asi phawda masa matumda khoidau shalingba phawjari ipen penjadri mathangi sindana balram nongan dringida mafam masitagi lapna chenkhinanaba train station da paisa tan pik thana yaraba angangba machugi bag adu chenna koladuna train lakpa ngairami adubu train station da mamana pikliba machabu luna chana tawbiriba adu uruba matamda balram mana langthoktuna thamnamliba darambu ningsinglakhi mana lotkraba matungda zamindar amadi mukeshna daramda tawbigadaba sing adu khantharuraga balram matomda chatpa ngamlamde aduna balram amuk hanna makhoi hotel da laklaga daram lawba laklami daram su balram gi matawdu uruba matamda karisu hainaruba tawdana balram gi matung induna lakhi mathangi sendana balram amadi daram train tongduna mathwai hingnanabagi damakta chelakhi adubu makhoi anina lotkraba matungda zamindar mapa machana makhoi khungangda lehoriba emung manunggi miyosinda tawrakadaba sing adu khantharubada masada akiba phawri adubu akiba phawri haiduna su makhoi mawong mataw aduda balram gi mathamoidadi makhoi gi damakta nungsiba amatta phawkhide maram asimakna balram amadi daram hungangda handabida mafam adudagi yamna lamna chatkhi mathangi sin amadana daram amadi balram ka macha ama bara lawraga tha ama kadagi hendoktuna lottuna laikhi adubu matam asida khwaidagi luribadi paisadi mayam leire adubu kadaida chatlaga anauba punsi ama haurugani habadudi khanglamde asokna hinglingi matamda Bangalore da mana tawgani khalamba business ki idea punamakti haujuk phawa balramna loinamak ningsingli masimakna balramna paisa puduna daram makhoi ani Bangalore da lakhi adubu balramna Bangalore yorupa matamdadi mafam adu taxi company mayam ama leramle mana anauba taxi company ma haudokluba matamda magi inaunoba taxi gi karbar du hingloi haiba khangi maramaduna magi karbar hingnanabagi damakta kari tawsigi haina khalakpa matamda asokna tawkiba thabakching adu ningsinglakhi mathangi sendana balram angangba machugi bag ama puduna masamu tanan mafam adugi inspector amaga unnaba laklami balramna purakliba angangba machugi bag adu inspector adugi mamangda thamlami khawjaw adu urubadana inspector na hangai kari pambagi damakta laklibano balramna yamna confident leina hairi aigi awaba khudung thiba tarapa matamda matam sangna aigi mateng pangbinabagi damakta khudol ma pujarakpani inspector su bag adugi manung yariba paisa sing adu ubada balramna kari haning libano habadu khangki aduna harau na paisa sing adu loksinki tanja sida station manung da leiba notice board aduda achauba poster amada mihat pagi case ka mari lenna wanted laure hana balram gi achauba poster ma thelibada ukhi adubu police na diphaki de mathangi sindana inspector na mafam aduda leiriba taxi company singa red chathaduna company gi mapu kaya ma phajinki aduga taxi company kaya ma buna license expire oire haibagi mingda karbar thingjinki masi punamakti balramna asoktagi huralpa paisa khara inspector da khudol oina pikhiba adugi damakta torakpani haujikti taxi company ayamba thingjin khrabanina balramna magi lejariba paisa khudimak thadaraga
White Tiger Driver kौba taxi company ama hangdokhi. Ikui kuihudana Balram ge company asida hauzik gari 13 leire aduga nongmada pun 13 service tawhannabagidmakta driver 13 amaga su leirabani. Mathangi sindana White Tiger Company office mathakta masa nana lebiba Balramna masa matomda haijari. Haujikti aigi bank account da aina asoktagi huranlakiba paisa adudagi saruk 15 henba senpham yauri. Senpham sing asiga loinana aigi company achauba amasu leire. Mathangdana Balram gi company website adu ulai. Website asidana company asigi mapugi maming Asok kawi haina chauna iri. Balram magi anauba punsi asi Asok ki maming lauduna hingba oirami. Balram nade company ki staff singi marakta jat bijat khaide sumnatagi makhoi gi duty adu khaktama khali. Matam asida Asokna darambusu macha sakna yokli larik mapung phana tamhalli. Karigumba driver amana lambi de gari thinginnaruba natragna accident thokpa matamda Balram nadi kaidaunungda magi driver ajuda maral inthokte ma masa oina laktuna police mayam amadi tilliba mayam mamangda masamakna maral yajari accident adugi daita khudimak masamakna lawgani hairi. Masima Balram na mangonda thina tawbirakiba mapugumna ni tawroi hana mapungda chabrina lepkiba aduna magi staff singidamakta mana leplibani. Haujiki matam asida Balram gidamakta asigumba case asi karisu natte hanadigi hauna mafam asigi police singa maga afaba mari lerabani. Masida sunatte Balram gi haija singjaba adumakna Asok apan nangkrab imung aduda daram puduna laklaga awaba taraba imung aduga punna chak chaminari makoida thamoi sengna ngamjaba paisa khara piduna themli. Masidagi hendoktuna imung aduda leramliba thabak phangriba nupa macha adubuna magi company da driver ohengani training pijagani hairi. Haujikti Balram Bangalore gi khwaidagi mai pakpa businessman ama haibda oirabani. Adubu noma Balram na khabar hangdoktuna yenglaba matamdadi North India ki khungang macha amada imung amatadagi mioi 13 punama hatoklam le haba paw machauna yaurakhi. Lai khidraba imung asi kanagi imungno kari maramgi damakta hatlibano haibasu Balram na khangi. Matang asida Balram na mana Chinese ki prime minister ki office ta iriba email adu loisili punamak loiraba matungda Chinese ki prime minister adu mana Bangalore da lakpa matamda amuktang dimaga unaduna wari sanajaningi haina iri. Aduba Chinese prime minister na Bangalore da lakpa matamdadi Balram na hanna kaujarabasu hanna phawa yengbiramde. Balram kawa mi ama leiri haba phawa khangdabagum tawri. Punsida mai paklei mayamdagi makok thongle haina aikhoina khanjarabasu aikhoidagi henba amadi adumak lerami. Punsida karam chawba penba naidaba haibasisu phatte haiba Balram na khangi. Maram asimakna Balram na magi leijariba company amadi magi damakta thawai phawa thadokani haina lepliba magi staff sing aduna magi apenba haibadu oiri. Mai paklaba miyamna ijat tawraba senjau paiba Balram gi matungda magi damakta siba kidraba staff mayam amana lengdana lepaga loinana ngasigi film asi matang asida losinjari. Aikoi gi wari si loiba phau tabi bagi damakta mayam thagachari. Ngasigi wari si kamdawi haibadu aikoi da soidana maki khanganbirau. Mamangi episode singda like, comment, subscribe amadi share tawikhiba singbasu amukka na thagabra phongdokchari.